ꯂꯥꯏ ꯊꯕꯛ ꯍꯧꯖꯔꯦ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯅꯦꯠꯁꯨ ꯅꯣꯡꯁꯨ ꯈꯔ ꯂꯥꯛꯑꯝꯃꯤ ꯉꯁꯤꯁꯦ ꯅꯣꯡ ꯌꯥꯝ ꯂꯥꯛꯏꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯄꯨꯡ 10ꯃꯨꯛꯇꯤ ꯇꯥꯗ꯭ꯔꯤꯀꯣ 9:45 ꯌꯧꯒꯗꯧꯔꯦ ꯑꯗꯣ ꯉꯥꯛꯇꯪ ꯂꯥꯏꯞ ꯊꯥꯒꯦ. ꯉꯔꯥꯡꯁꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯗꯅ ꯂꯥꯏꯞꯁꯦ ꯐꯖꯅ ꯁꯛꯁꯦꯁ ꯑꯣꯏꯍꯧꯗ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ. ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ? ꯑꯩ ꯂꯥꯏꯞ ꯍꯧꯖꯔꯦ. ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ. ꯉꯁꯤ ꯁꯟꯗꯥꯗ ꯅꯣꯡ ꯌꯥꯝ ꯂꯥꯛꯑꯝꯃꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ. ꯅꯣꯡ ꯈꯣꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯕꯤꯕ꯭ꯔꯥ ꯈꯪꯗꯦ. ꯅꯣꯡ ꯈꯣꯡꯉꯤ, ꯀꯥꯔꯦꯟꯁꯨ ꯂꯩꯇꯦ, ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯉꯁꯤꯁꯦ ꯀꯣ. ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯑꯩꯒꯤ ꯅꯨꯃꯤꯠꯀꯤ ꯄꯨꯡ 9:30 9:50 ꯄꯨꯡ 10 ꯑꯩ ꯂꯟꯁ ꯆꯥꯛ ꯆꯥꯕꯅꯤꯅꯀꯣ ꯁꯨꯝ ꯉꯁꯤꯁꯦ ꯈꯤꯇꯪ ꯉꯟꯅꯅꯦ ꯑꯩꯅ ꯁꯨꯝ ꯍꯧꯖꯤꯛ 9:45 ꯌꯧꯒꯗꯧꯔꯦꯀꯣ. ꯁꯨꯝ ꯉꯥꯛꯇꯪ ꯑꯦꯜꯕꯤ ꯃꯌꯥꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ. ꯃꯆꯥ ꯊꯣꯏꯕꯤ, ꯊꯣꯏꯕꯤ ꯃꯃꯥꯏ ꯃꯣꯕꯥꯏꯜꯗꯤ ꯄꯨꯔꯛꯑꯣ. ꯊꯦꯡꯀ꯭ꯌꯨ, ꯋꯦꯜꯀꯝ. ꯀꯅꯥꯅꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯤ? ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯥꯔꯦꯟ ꯂꯩꯇꯦꯀꯣ. ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯀꯅꯥ ꯂꯥꯏꯛ ꯇꯧꯕꯤꯔꯛꯏ? ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ. ꯑꯗꯣ ꯂꯥꯏꯛ ꯇꯧꯕꯤ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯑꯗꯣ ꯉꯔꯥꯡꯁꯨ ꯅꯦꯠ ꯌꯥꯗꯗꯅ ꯑꯩ ꯂꯥꯏꯐꯁꯦ ꯁꯛꯁꯦꯁ ꯑꯣꯏꯍꯧꯗ꯭ꯔꯦ. ꯑꯗꯣ ꯉꯁꯤꯁꯨ ꯉꯥꯛꯇꯪ ꯂꯥꯏꯛ ꯊꯥꯖꯒꯦ. ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ. ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ. ꯂꯥꯏꯛ ꯂꯥꯛꯑꯦ, ꯊꯦꯡꯀ꯭ꯌꯨ. ꯀꯅꯥꯅꯣ ꯀꯣꯃꯦꯟꯗꯤ ꯎꯗ꯭ꯔꯤꯀꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯧꯔꯗꯤ. ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯑꯩ ꯀꯣꯃꯦꯟ ꯀꯝꯇ ꯎꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯅꯦꯠꯁꯦ ꯀꯣꯃꯦꯟ ꯑꯝꯇ ꯎꯗ꯭ꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯑꯗꯣ ꯋꯥꯔꯧꯕꯤꯅꯨ. ꯑꯗꯣ ꯀꯥꯔꯦꯟꯇꯤ ꯆꯠꯈ꯭ꯔꯦꯕꯀꯣ, ꯅꯦꯠꯁꯨ ꯂꯩꯇꯦ. 3 ꯂꯥꯏꯛ ꯁꯨꯔꯦ, ꯂꯥꯏꯛ 3 ꯁꯨꯔꯦ. ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ. ꯑꯩ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯕꯒꯤꯗꯃꯛꯇ ꯀꯣ. ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ, ꯅꯣꯡ ꯂꯥꯛꯄꯗꯨ ꯀꯣ. ꯋꯥꯎ, ꯂꯥꯏꯛ ꯗꯟ ꯇꯧꯔꯦꯀꯣ ꯑꯣꯖꯥ. ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ. ꯑꯣꯜ ꯏꯁ ꯒꯣꯗ. ꯅꯦꯠ ꯁꯥꯊꯤꯔꯦ. ꯍꯣꯏ, ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯅꯥꯎ ꯈꯝꯕ ꯅꯨꯡꯁꯤꯕ ꯌꯥꯄꯣꯕ. 3 ꯂꯥꯏꯛ ꯌꯥꯏꯁꯤꯟꯕ ꯂꯥꯛꯄꯅꯤ. ꯑꯣꯀꯦ. ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ. ꯑꯩꯈꯣꯏ ꯏꯇꯩꯃ ꯀꯔꯤ ꯏꯟꯖꯥꯡ ꯑꯣꯏꯅ ꯍꯣꯠꯅꯒꯦ ꯏꯇꯩꯃ? ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦꯕꯀꯣ. ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯏꯇꯩꯃ. ꯍꯋꯥꯏ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯣ? ꯑꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯥꯝ ꯂꯛꯈꯤꯅꯒꯗꯤ ꯂꯥꯛꯄ. ꯑꯗꯨꯅ ꯕꯥꯝꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏꯗ ꯄꯨꯜꯂꯒ ꯊꯝꯍꯧꯗꯣꯔꯤꯕꯅꯤ. ꯑꯣꯀꯦ. ꯉꯝꯃꯒ ꯍꯦꯛ ꯄꯨꯜꯂꯨ ꯏꯕꯨꯡꯉꯣ ꯌꯥꯄꯣꯕ. ꯑꯗꯣ ꯏꯅꯥꯎ ꯋꯥꯔꯧꯖꯗꯦ ꯏꯅꯥꯎ ꯌꯥꯄꯣꯕ. ꯏꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯅꯌꯥꯝꯕꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯄꯨꯡ ꯐꯥꯅ ꯑꯦꯜꯕꯤ ꯌꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ. ꯉꯔꯥꯡꯁꯨ ꯑꯌꯨꯛ ꯏꯁꯩ ꯂꯣꯏꯔꯒ ꯂꯨꯍꯣꯡꯕ ꯆꯠꯂꯦ ꯀꯣ. ꯑꯗꯨꯅ ꯑꯦꯅꯤꯋꯦ ꯖꯦꯁꯥ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯧ ꯄꯨꯔꯧ ꯇꯧꯅꯔꯨꯁꯤ. ꯑꯩ ꯂꯥꯏꯕ ꯇꯧꯕ ꯉꯝꯈꯤꯗꯦ. ꯀꯦꯁꯣꯖꯤꯠ ꯁꯔꯃ, ꯆꯥꯛ ꯆꯥꯔꯕꯣ ꯑꯣꯖꯥ? ꯑꯣ ꯃꯥꯏ ꯒꯣꯗ, ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯑꯩ ꯆꯥꯛꯃꯛꯇꯤ ꯆꯥꯖꯗ꯭ꯔꯤ, ꯀꯥꯔꯦꯟ ꯆꯠꯈꯤꯗꯅꯀꯣ. ꯀꯥꯔꯦꯟ ꯆꯠꯈꯤꯗꯅ ꯆꯥꯛ ꯆꯥꯗ꯭ꯔꯤ. ꯑꯩꯒ ꯁꯔꯃꯥꯖꯤ ꯑꯩꯒꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ. ꯅꯅꯥꯏ ꯇꯣꯜꯂꯕ ꯃꯪꯒꯣꯜꯒꯤ ꯆꯦꯅꯦꯜꯗ ꯉꯥꯏꯍꯥꯛ ꯆꯪꯕꯤꯕꯒꯤꯗꯃꯛꯇ. ꯑꯣ, ꯉꯁꯤ ꯑꯦꯜꯕꯤ ꯇꯧꯗ꯭ꯔꯦ. ꯍꯣꯏ, ꯑꯩꯗꯤ ꯍꯟꯗꯛ ꯑꯦꯜꯕꯤ ꯇꯧꯗ꯭ꯔꯦ. ꯉꯁꯤ ꯉꯔꯥꯡ ꯀꯣꯔꯀꯥꯟꯗꯤꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯨꯏꯀꯣ. ꯑꯗꯣ ꯄꯣꯠ 9 ꯂꯩ. ꯑꯣꯀꯦ. ꯑꯗꯣ ꯑꯩ ꯉꯔꯥꯡꯁꯦ ꯀꯣꯔꯀꯥꯟꯗꯤꯗ ꯂꯨꯍꯣꯡꯕ ꯆꯠꯂꯨꯏ ꯏꯅꯥꯎ ꯈꯝꯕ ꯌꯥꯄꯣꯕ.
ꯑꯗꯣ ꯅꯣꯏꯅꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯊꯥꯖꯔꯝꯗꯕ ꯌꯥꯏ ꯃꯪꯒꯣꯜ ꯅꯠꯇꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ ꯑꯩ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯚꯤꯅꯤꯡ ꯋꯥꯛ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯆꯠꯄꯒꯤꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯑꯗꯣ ꯏꯌꯥꯝꯕ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯈꯝꯕ ꯑꯗꯣ ꯅꯌꯥꯝꯕꯗꯤ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯆꯠꯄꯅꯤꯅ ꯑꯗꯣ ꯉꯔꯥꯡ ꯑꯩ ꯂꯨꯍꯣꯡꯕ ꯆꯠꯆꯔꯨꯏ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯉꯁꯤ ꯏꯁꯩꯗ ꯍꯜꯂꯒ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯔꯦꯜ ꯀꯣꯔꯁ ꯆꯤꯡꯉ ꯆꯠꯆꯔꯒ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯖꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯉꯁꯤ ꯇꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯀꯁꯥꯔ ꯄꯣꯂꯥꯄꯨꯔꯗ ꯑꯩ ꯏꯁꯩ ꯑꯃ ꯆꯠꯆꯔꯨꯏ ꯃꯗꯨ ꯍꯟꯖꯔꯔꯦ ꯍꯥꯏꯔꯒ ꯁꯟꯊꯥ ꯃꯇꯨꯡꯗ ꯑꯩ ꯔꯦꯜ ꯀꯣꯆꯤꯡ ꯆꯠꯆꯔꯦ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯐꯥꯎꯅ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯍꯟꯕꯤꯌꯨ ꯑꯗꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯩ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝ ꯑꯩꯗꯤ ꯄꯟꯊꯧ ꯉꯥ ꯊꯣꯡ ꯄꯨꯔꯛꯄꯅꯤꯅꯦ ꯄꯟꯊꯧ ꯉꯥ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯑꯗꯣ ꯑꯩ ꯁꯟꯗꯥ ꯃꯇꯨꯡꯗ ꯑꯩꯗꯤ ꯅꯨꯃꯤꯠꯀꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯆꯠꯂꯨꯔꯁꯨ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯆꯥꯛ ꯆꯥꯖꯕꯅꯤꯅ ꯉꯥꯏꯍꯥꯛ ꯑꯦꯜꯕꯤ ꯊꯥꯕꯅꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕ ꯏꯅꯥꯎꯁꯨ ꯋꯥꯔꯧꯖꯗꯦ ꯑꯌꯥꯝꯕꯅ ꯏꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯍꯥꯏꯕꯒꯤ ꯑꯩ ꯍꯧꯖꯤꯛꯃꯛꯁꯨ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯅꯦꯠ ꯊꯥꯖꯔꯤꯕꯁꯦ ꯑꯩ ꯃꯥꯡꯒꯣꯟꯗꯒꯤ ꯁꯨꯃꯥꯡꯗ ꯃꯥꯡꯒꯣꯟꯗ ꯐꯖꯔꯦ ꯍꯥꯏꯔꯒ ꯑꯩ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯊꯥꯖꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯀꯣꯃꯦꯟ ꯄꯤꯈ꯭ꯔꯕꯅꯤ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯪꯀꯜ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯕꯥꯏ ꯑꯣꯏꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯌꯥꯏꯐꯕ ꯄꯣꯊꯥꯔꯣ ꯏꯅꯥꯎꯗꯤ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯕ ꯆꯦꯟꯅꯦꯜꯗ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯕ ꯀꯣ ꯑꯗꯨꯝꯕ ꯏꯅꯥꯎ ꯑꯃꯅꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯩ ꯄꯥꯎꯖꯦꯜ ꯑꯃꯗꯤ ꯄꯤꯅꯤꯡꯉꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯋꯥꯔꯧ ꯄꯨꯔꯧꯒꯗꯕꯗꯤ ꯍꯥꯏꯖꯕ ꯃꯆꯥꯅꯨ ꯑꯗꯨꯅꯤ ꯏꯅꯥꯎ ꯅꯌꯥꯝꯕꯒꯤ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯣꯖꯥ ꯀꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯉꯁꯤ ꯑꯦꯜꯕꯤ ꯇꯧꯗ꯭ꯔꯦ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯂꯥꯛꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯪꯀꯜ ꯑꯩ ꯑꯦꯜꯕꯤꯗ ꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩ ꯁꯪꯗꯅ ꯇꯧꯕꯅꯤꯀꯣ ꯑꯪꯀꯜꯒꯤ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯁꯨ ꯅꯦꯠꯁꯦ ꯎꯔꯨ ꯂꯩꯀꯣ ꯅꯦꯠ ꯖꯒꯣꯏ ꯁꯥꯔꯤ ꯀꯣꯃꯦꯟ ꯄꯤꯈ꯭ꯔꯕꯅꯤ ꯑꯪꯀꯜ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯕꯥꯏ ꯑꯣꯏꯔꯦ ꯑꯣꯀꯦ ꯄꯣꯊꯥꯕꯤꯔꯣ ꯁꯔꯃ ꯑꯣꯖꯥ ꯍꯥꯏꯖꯩ ꯑꯣ ꯅꯦꯠ ꯖꯒꯣꯏꯗꯤ ꯈꯦꯃꯥꯜꯂꯩ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯃꯇꯝ ꯄꯨꯝꯕꯗ ꯃꯕꯨꯡꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯑꯦ ꯔꯦꯕꯤꯇꯥ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯆꯥꯛ ꯆꯥꯔꯕ ꯅꯪ ꯁꯔꯃꯥꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯑꯣꯏ ꯃꯥꯏꯒꯣꯠ ꯁꯔꯃ ꯖꯩ ꯈꯣꯏꯔꯝꯗ꯭ꯔꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯎ ꯊꯥꯒꯠꯆꯔꯤ ꯍꯥꯍꯥꯅꯦ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯑꯩ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯁꯔꯃ ꯑꯩ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯦꯜꯕꯤ ꯑꯩ ꯃꯇꯝ ꯆꯥꯅ ꯌꯥꯎꯕ ꯉꯝꯗꯦ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯀꯥ ꯍꯥꯏꯔꯦ ꯍꯥꯎ ꯏꯕꯨꯡ ꯏꯕꯦꯝꯃ ꯔꯦꯕꯤꯇꯥ ꯅꯕꯨꯡꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯩ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯕꯨꯡꯅ ꯃꯪꯒꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯒꯤ ꯏꯆꯟꯅꯤ ꯑꯩꯇ ꯅꯠꯇꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯩ ꯏꯆꯟꯅꯤ
Macanu. Cái nang sao itu bu. Oh, hayeng cara di ngasi ngathong caro. Ngasi ngathong caro. Kanano aham fast ki agila piramba comment numit ki pejen oi bai gi tai mani like dan tore ko jang khare aduni revitan to kakana lakpiram de kakam gongita ni ai chandi bita lakatraina adu ichandi lakhitre ngrang so ado AK Singha oh my god I now khamba AK Amit thank you very much nang oja monggongi channel lakpai damakta like tawbiramu handak jam nungai hre aigi inau Amit ki kaitare maki lai heraupa kasar Krishnapura lai heraupa ado mayam isinau LB de lai birbe isinau mayam purama AK Singha maki channel asi isinau mayam support tawbiu mak support tawrakani aduna AK Amit yengu Sharma sister nanga connect later taragati nang comment nama tawbiramu sub tawbiramu soidana akogi Sharma sister na nangona back torkani ojam gon haye tabra Amit aleriba chenen promose nang support taw ado doni ojana hairo hoi oja tawjakhige thank you aigi inau Amit nang ojam gona thagachari inau di jam gentle misak amani ado ai inau AK Singha ma channel parbani myam support to view chare kaka nakong kai thum kakana nachan se thagap mandana saraga keba sarga kadore sarga kadore pani puri haure kaka rebita kakana ko ichanbu kyamu jam nungsi haibase nang kaka khangdri aduna kakana matam kuire ichingi pani puri amesu momo pijani haibase kakaji kuirami nang tana kakada chage kenin lau haite warini kakana nangbu kyam janungsi haibase nang haninga leite kakagi channel da nang numit khudingi kakagi support tobiba kaka mangona kaude ko ojana nungsibirise aigi laibak phabani ado oja hayeng oja laktoini na hoi Amit oja hayeng lakani Krishnapura asi sanjogi aduga su unani aduna Amita nangi ojana haijaring badi akoi Sharma sister and khamba ayekpam nang comment thamu support taw nang soidana halakani ko mase ojana nongonda thajaba thami ko aduni kakana no ojana non hagedabadi ko ojana nungsibiri se aigi laibak phabani adma kari nungsirodona ojana nanggi jam nungsiba inauni ojana ko ado hayengsu ichinau phangnarani ado handak inau thagalapa Krishnapura lai heraupa jam nungai inaugi video yengbo jam nungai ko tauge oja like comment subscriber taukhige thank you aigi nungsiraba inau Amit loina sub tawkho akogi Sharma sister soidana halakani and khamba ekpam nanga connect leitrabadi connect taw ma soidana halakani ko adoni ojana su inabu support tawjari thank you ne jatre hai kari hinyang chai Amit ngasi macanu macanu oh macanu
Macano. Papa na ko khum de masigan je. Oh papa oh manu chik chakai mare. Nga thong bani oja. Okay nga thong ba hauni oja su nga thong ni ngasidi. Ado aina amita haining mase nangi video da comment iba kano se nang block tawri madu block tawnu. Comment kano do nang block tawri kamai tawni. Ojadi kari mathen chage. Ojadi nanga manai nga thong bani nga singni. Kishigoriya. Ngasi ngsan sai mayam ko siyang wa he mayam ngasi ai kasar polapulda bosoran ta phiro mi cholo mayam sinang yang wa he ngsa saman gi ko comment do on tawkre oja okay advai tawgoda minang comment block to sanganu mayamna comment irakani comment tharakani nang comment back tawgoda bani comment da mayamda request tawjagada bani leriba youtuber channel ba isna mayamda ai jesu channel pajare mayam support tawbiu ai support tawjage isna mayam ai nong channel hangjabani isna mayam mateng tawbiu haidana akoi channel paiba akoi nongno changjak akoi share ai sinur leriba channel kanguda akoi na haijeba machangi request tawba machangi ko amit ojana haise akoi di nongno changakpanina hana sinur jinur haibam leina ko moi duga akoi na haijeba machangi ko ngasigi khusadudi oja aloi bani as jam sai ai ta ai jeng udre mobile mo 42 ebra 45 degree eba dunia sari mi sase oja kakati nga natana upai leitre vita kakase nang lanai lo ko kakase silau kitang thieba ko nga uren kakasa kitang chaba haidai ko chungthong su pami kakana pamjaba se nga thong nga sing thongba amasung jendemga mosoi yomba kaka jam pamni ko aduna kakagi pamjaba do nangna hayo pase kaka jam ngai thank you nang kwa charabo oja haijage okay thank you aduni mayam aigi inaw amit yam nungsiba inawni angangi ma akhogi gaura sampradaya yam nungsiraba nata sankirtanda thawai jawjaba inawni mayam support tobiu aigi inaw si jana mabuk tingba puchen chawba inawni kasar sunai kisnapur haiba khungung do leiba inawni nongna paijakba channel ni akhoi nongna changjakba isinaw sinor jinor mayam pulaga inaw sibu support tobisi ko isinaw mayam masu I am coming. Welcome, Bendho, welcome. Bendho karen chakare Bendho kari yang chage Bendho. Ai Bendho la pipa na suna jamna thagachari. Masu Bendho se jamna thirabo. Oi ma ai Bendho na masak phajaba sidi ngarang ubade masak khangure Bendho. Ai live thabani na ai mayam da haira roi Bendho. Chare kaka. Aigi revitana kwa chara nungai ado akhoi bendau se ai mayam thamaka dum bendau ko bani ado ngarang ai bendau ubada mayam ai makha haijar roi hai roi bendau ai hai roi ai kai ai bendau ko ga mayam mang de hai roi bendau ai kai e bendau bendau masak thi ek ubada ai bendau se khangdre bendau chak charabo
ꯑꯗꯣ ꯕꯦꯟꯊꯧꯅ ꯅꯁꯨꯒꯤ LPꯗ ꯂꯥꯛꯄꯤꯕ ꯕꯦꯟꯊꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯖꯔꯤ ꯍꯥꯏꯔꯣ ꯀꯔꯤꯝ ꯈꯟꯒꯅꯨ ꯕꯦꯟꯊꯧ ꯑꯩ ꯍꯥꯏꯔꯣꯏ ꯑꯩ 이까이 ꯆꯥꯔꯦ ꯆꯥꯔꯦ ꯉꯥꯗꯤ ꯑꯣꯀꯦ ꯑꯩ ꯕꯦꯟꯊꯧ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯕꯦꯟꯊꯧ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩ ꯀꯥꯂꯤꯅꯣꯒꯣ ꯂꯥꯛꯀꯅꯤ ꯕꯦꯟꯊꯧ ꯎꯅꯕꯀꯣ ꯑꯇꯩ ꯀꯅꯥꯝ ꯎꯅꯗ꯭ꯔꯒꯁꯨ ꯑꯩ ꯕꯦꯟꯊꯧꯁꯤ ꯁꯣꯏꯗꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯩ ꯕꯦꯟꯊꯧ ꯎꯅꯕ ꯂꯥꯛꯀꯅꯤ ꯑꯩ ꯕꯦꯟꯊꯧ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯕꯦꯟꯊꯧꯗ ꯄꯦꯟꯗꯕꯗꯤ ꯂꯩ ꯍꯥꯏꯗ꯭ꯔꯗꯤ ꯑꯩ ꯊꯤꯔꯦꯀꯣ ꯀꯩ ꯍꯥꯏꯕ ꯍꯥꯏꯗ꯭ꯔꯗꯤ ꯑꯩ ꯊꯤꯔꯦꯀꯣ ꯅꯣ ꯕꯦꯟꯊꯧ ꯊꯤꯗꯦ ꯀꯅꯥ ꯍꯥꯏꯅꯣ ꯕꯦꯟꯊꯧ ꯊꯤ ꯍꯥꯏ ꯃꯤꯗꯣ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯍꯥꯏꯒꯦ ꯕꯦꯟꯊꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯨꯄꯔ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯂꯥꯏꯚ ꯊꯥꯕꯅꯤ ꯑꯩ ꯃꯌꯥꯝꯅ ꯍꯥꯏꯔꯔꯣꯏ ꯑꯩ ꯉꯔꯥꯡ ꯕꯦꯟꯊꯧ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯕꯦꯟꯊꯧ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯦꯟꯊꯧ ꯑꯩ ꯕꯦꯟꯊꯧ ꯌꯥꯝ ꯅꯨꯡꯁꯤ ꯕꯦꯟꯊꯧꯗꯤ ꯎꯅꯁꯨ ꯀꯨꯏꯔꯦ ꯀꯩꯕ ꯕꯦꯟꯊꯧꯗꯤ ꯎꯟꯁꯨ ꯈꯨꯏꯔꯦ ꯕꯦꯟꯊꯧ ꯎꯟ ꯈꯨꯏꯒꯦꯔꯥ ꯈꯨꯏꯔꯣꯏꯔꯥ ꯑꯩ ꯈꯪꯗꯦ ꯕꯦꯟꯊꯧ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯑꯩꯗꯤ ꯕꯦꯟꯊꯧ ꯌꯥꯝ ꯅꯨꯡꯁꯤ ꯎꯟ ꯈꯨꯏꯕ꯭ꯔꯥ ꯈꯨꯏꯗꯕ꯭ꯔꯥ ꯈꯨꯏꯔꯁꯨ ꯀꯥꯏꯗꯦ ꯈꯨꯏꯗꯁꯨ ꯀꯥꯏꯗꯦ ꯇꯨꯜ ꯃꯆꯥꯗꯨꯗꯤ ꯃꯁꯨꯒꯤ LBꯁꯦ ꯀꯩꯕ ꯌꯥꯎꯗ꯭ꯔꯦꯗ ꯕꯦꯟꯊꯧ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯃꯁꯨꯒꯤ LBC ꯌꯥꯎꯗ꯭ꯔꯗꯤ ꯍꯥꯏꯌꯦ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯁꯨꯒꯤ LBꯗ ꯄꯤꯇ꯭ꯔꯨ ꯑꯣꯏꯔꯝꯃꯕꯣ ꯀꯀꯥ ꯕꯦꯟꯊꯧꯗꯣ ꯑꯣꯖꯥ ꯑꯩꯒꯤ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯊꯣꯛꯆꯔꯒꯦ ꯑꯣꯖꯥ ꯍꯌꯦꯡ ꯉꯥꯏꯔꯝꯃꯔꯒꯦ ꯑꯣꯖꯥ ꯍꯣꯏ ꯂꯥꯛꯄ ꯑꯣꯀꯦ ꯑꯃꯤꯠ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯍꯥꯛ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯒꯤꯗꯃꯛꯇ ꯑꯣꯖꯥꯅ ꯑꯃꯤꯠꯄꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯃꯤꯠ ꯅꯪ ꯍꯧꯖꯤꯛ LBꯗ ꯂꯩꯕ ꯇꯥꯔꯒꯗꯤꯀꯣ ꯑꯁꯤꯒ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯕꯦꯟꯊꯧꯅꯤꯀꯣ ꯑꯗꯣ ꯕꯦꯟꯊꯧꯗꯨꯗꯤ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯨ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯕꯦꯟꯊꯧ ꯁꯣꯏꯗꯅ ꯏꯁꯨꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯑꯃꯤꯠꯇ ꯑꯩ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯎꯔꯕ ꯑꯃꯤꯠ ꯃꯁꯨꯒꯤ ꯋꯥꯍꯩꯁꯦ ꯑꯩ ꯀꯤꯕꯨ ꯀꯤꯔꯦ ꯅꯣ ꯕꯦꯟꯊꯧ ꯑꯗꯨꯃꯥꯏꯅ ꯀꯤꯕꯤꯅꯨꯀꯣ ꯕꯦꯟꯊꯧ ꯅꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯇꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤꯀꯣ ꯇꯨꯂꯨꯝ ꯆꯥꯄ꯭ꯔꯣ ꯕꯦꯟꯊꯧ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯈꯟꯒꯅꯨ ꯕꯦꯟꯊꯧ ꯕꯦꯟꯊꯧ ꯂꯥꯟꯅ ꯈꯟꯒꯅꯨ ꯅꯁꯨ ꯃꯪꯒꯣꯜ ꯅꯠꯇ ꯌꯥꯝꯅ ꯊꯃꯣꯏ ꯇꯤꯡꯕ ꯌꯥꯝꯅ ꯐ꯭ꯔꯤ ꯃꯥꯏꯜꯒꯤ ꯃꯤꯅꯤ ꯕꯦꯟꯊꯧ ꯍꯣꯏ ꯑꯣꯖꯥ ꯇꯧꯈꯤꯒꯦ ꯍꯤꯠ ꯑꯣꯀꯦ ꯑꯗꯣ ꯑꯩꯅ ꯕꯦꯟꯊꯧꯗ ꯕꯦꯟꯊꯧ A.K. ꯁꯤꯡꯍ ꯀꯣ ꯕꯦꯟꯊꯧꯗ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯕꯦꯟꯊꯧꯅ ꯑꯩꯒꯤ ꯏꯅꯥꯎ ꯑꯁꯤ ꯅꯠꯇ ꯁꯪꯀꯤꯔꯇꯟꯒꯤ ꯏꯁꯩ ꯁꯛꯄꯅꯤ ꯕꯦꯟꯊꯧꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯣꯏ ꯑꯣꯖꯥ ꯇꯧꯈꯤꯒꯦ ꯍꯥꯏꯀꯣ ꯍꯧꯖꯤꯛ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯃꯤꯠ ꯑꯣꯖꯥꯅ ꯏꯅꯥꯎꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯅꯟꯗꯤ ꯕ꯭ꯂꯣꯛꯁꯦ ꯕꯦꯟꯊꯧꯁꯦ ꯅꯪ
ꯁꯞꯄꯣꯔꯠ ꯇꯧꯈꯣ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯕꯦꯟꯗꯧ ꯁꯣꯏꯗꯅ ꯑꯩ ꯏꯅꯥꯎ ꯑꯃꯤꯠꯇ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤꯀꯣ ꯕꯦꯟꯙꯧꯅ ꯍꯥ ꯍꯥ ꯅꯣꯛꯈ꯭ꯔꯦ ꯕꯦꯟꯙꯧ ꯀꯔꯤꯒꯤ ꯅꯣꯛꯏꯅꯣ ꯑꯦ ꯀꯦ ꯃꯆꯨ ꯍꯥꯏ ꯍꯥꯏꯗꯨ ꯎꯔꯕ ꯑꯃꯤꯠ ꯑꯩꯈꯣꯏꯒꯤ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯕꯦꯟꯙꯧꯅ ꯑꯦ ꯀꯦ ꯃꯆꯨ ꯍꯥꯏ ꯍꯥꯏꯔꯤꯕ ꯃꯆꯨ ꯀꯧꯏꯗꯣ ꯕꯦꯟꯙꯧꯁꯦ ꯑꯍꯟ ꯑꯣꯏꯔꯕꯅꯤ ꯑꯃꯤꯠ ꯑꯗꯣ ꯑꯦ ꯀꯦ ꯃꯆꯨ ꯍꯥꯏ ꯍꯥꯏꯅ ꯑꯗꯨ ꯃꯈꯣꯏꯁꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯕꯦꯟꯙꯧꯅ ꯑꯗꯨ ꯅꯪ ꯍꯧꯖꯤꯛꯃꯛ ꯕꯦꯟꯙꯧ ꯅꯟꯗꯤ ꯕ꯭ꯂꯣꯛꯇ ꯅꯪ ꯁꯞꯄꯣꯔꯠ ꯇꯧ ꯑꯗꯨ ꯀꯣꯃꯦꯟ ꯊꯝꯃꯨꯀꯣ ꯕꯦꯟꯙꯧ ꯁꯣꯏꯗꯅ ꯑꯣ ꯃꯥꯏ ꯒꯣꯠ ꯑꯁꯥꯝꯁꯦ ꯃꯩ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯣꯖꯥ ꯑꯣꯖꯥꯕꯨ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯔꯦꯟ ꯃꯩ ꯂꯩꯇꯦ ꯑꯣꯖꯥ ꯁꯟꯗꯥꯗꯒꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯈꯔ ꯇꯧꯔꯝꯃꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯅ ꯉꯥꯏꯍꯥꯛ ꯌꯨꯇꯨꯕꯁꯦ ꯆꯪꯕꯤꯔꯛꯄ ꯑꯦꯜ ꯕꯤ ꯆꯪꯕꯤꯔꯛꯄ ꯑꯣꯖꯥꯕꯨ ꯑꯗꯣ ꯔꯦꯕꯤꯇꯥ ꯉꯁꯤ ꯁꯤꯜꯆꯔ ꯆꯠꯂꯨꯕ꯭ꯔꯣ ꯑꯣꯖꯥꯒꯤꯁꯦ ꯂꯥꯏꯛ ꯇꯧꯔꯕ ꯑꯃꯤꯠ ꯃꯆꯨ ꯑꯩ ꯀ꯭ꯋꯥ ꯁꯨꯔꯒꯦ ꯑꯃꯗꯤ ꯑꯩꯅ ꯕꯦꯟꯙꯧꯒꯤ ꯁꯦꯕꯥ ꯇꯧ ꯏꯆꯟ ꯔꯦꯕꯤꯇꯥꯁꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯕꯦꯟꯙꯧꯅꯗꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯒꯦꯝ ꯑꯣꯚꯔ ꯑꯣꯚꯔ ꯕꯦꯟꯙꯧ ꯒꯦꯝ ꯑꯣꯚꯔ ꯇꯧꯕꯤꯅꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯅꯣꯡ ꯈꯤꯛꯇꯔꯛꯏ ꯕꯦꯟꯙꯧ ꯈꯔ ꯃꯈꯥ ꯕꯣꯔꯥꯗꯅ ꯕꯣꯔꯥ ꯇꯥꯏꯝ ꯍꯧꯂꯨ ꯃꯆꯥꯅꯨ ꯇꯨꯝꯈ꯭ꯔꯕꯣ ꯑꯁꯥꯝꯁꯦ ꯈꯨꯟ ꯈꯨꯟꯅ ꯂꯦꯞꯄꯅꯤ ꯂꯩꯕꯅꯤ ꯃꯥꯏ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯂꯩꯖꯩ ꯀꯩ ꯍꯥꯏꯅ ꯑꯁꯥꯝꯁꯦ ꯈꯨꯟ ꯈꯨꯟꯅ ꯂꯩꯇꯕꯅꯤ ꯃꯩ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯂꯩ ꯍꯣꯏ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯎꯊꯥꯕꯣꯟ ꯅꯛꯄꯅꯤꯅ ꯃꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯀꯀꯥꯅ ꯈꯔ ꯊꯥꯞꯄꯕꯅꯤꯅ ꯃꯩ ꯅꯨꯡꯉꯥꯏꯇꯕꯀꯣ ꯀꯀꯥ ꯍꯣꯏꯅ ꯂꯥꯛꯏꯕ ꯃꯩ ꯑꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯎꯊꯥꯕꯣꯟꯅꯤ ꯎꯊꯥꯕꯣꯟ ꯑꯣꯏꯔꯒꯁꯨ ꯀꯁꯥꯔ ꯔꯥꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯔꯦꯜ ꯆꯠꯂꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯀꯥꯔꯛꯇ ꯂꯥꯛꯄꯅꯤꯅ ꯎ ꯋꯥ ꯍꯧꯕꯅꯤꯅ ꯃꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯃꯆꯨ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯦ ꯃꯖꯔꯨ ꯅꯣ ꯃꯥꯟꯗꯦ ꯑꯩ ꯕꯦꯟꯙꯧꯗꯤ ꯁꯨꯄꯔ ꯁꯨꯄꯔꯁꯦ ꯁꯨꯄꯔꯁꯦ ꯎꯄꯔ ꯑꯩ ꯕꯦꯟꯙꯧꯗꯤ ꯁꯛꯇꯒꯤ ꯀꯨꯆꯨꯗꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯃꯥꯏꯁꯛꯇꯒꯤ ꯃꯤꯠꯇꯥꯗꯒꯤ ꯅꯇꯥꯗꯒꯤ ꯈꯨꯠꯇꯥꯗꯒꯤ ꯂꯛꯇꯥꯗꯒꯤ ꯋꯥꯉꯥꯡꯗꯒꯤ ꯁꯉꯥꯡꯗꯒꯤ ꯐꯤꯖꯦꯠꯇꯒꯤ ꯆꯥꯖꯦꯠꯇꯒꯤ ꯆꯦꯅꯦꯟꯗꯒꯤ ꯏꯇꯨꯛꯇꯒꯤ ꯑꯩꯒꯤ ꯕꯦꯟꯙꯧꯒꯤ ꯁꯨꯄꯔꯅꯤ ꯁꯨꯄꯔꯁꯦ ꯎꯄꯔꯅꯤ ꯑꯩ ꯕꯦꯟꯙꯧ ꯎꯄꯔ ꯑꯧ ꯕꯦꯟꯙꯧ ꯎꯄꯔꯅꯤ ꯑꯩ ꯕꯦꯟꯙꯧꯗꯤ ꯃꯌꯥꯝꯅ ꯈꯪꯅꯕ
ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯕ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯍꯥꯏꯔ ꯈꯪꯅꯕ ꯑꯗꯨꯝꯕ ꯕꯦꯟꯙꯧꯅꯤ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡꯗ ꯆꯪꯖꯔꯛꯄꯅꯤ ꯕꯦꯟꯙꯧꯒꯤ ꯈꯨꯌꯥꯈꯥꯗ ꯆꯦꯅꯦꯜ ꯑꯁꯦ ꯕꯦꯟꯙꯧꯒꯤ ꯁꯞꯄꯣꯔꯠꯇꯒꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯕꯦꯟꯙꯧꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥꯅ ꯃꯁꯨ ꯑꯩꯁꯦ ꯃꯖꯔꯨ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯗꯣ ꯕꯦꯟꯙꯧ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩꯒꯤ ꯏꯆꯟꯁꯦ ꯌꯥꯝꯅ ꯐ꯭ꯔꯤ ꯃꯥꯏꯟꯒꯤ ꯃꯤꯅꯤ ꯊꯃꯣꯏ ꯇꯤꯡꯕ ꯏꯆꯟꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯦꯟꯙꯧ ꯀꯥꯔꯦꯟ ꯆꯠꯈꯤꯗꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯦꯟꯙꯧ ꯄꯦꯟꯗꯦ ꯍꯪꯗꯣꯡ ꯆꯥꯗꯩꯗꯤ ꯃꯆꯥ ꯈꯨꯇꯦꯛꯇꯒꯤ ꯉꯥꯊꯦꯛꯇꯒꯤ ꯀꯩꯕ ꯃꯥꯡꯖꯕ ꯕꯦꯟꯙꯧꯅꯤ ꯀꯀꯥ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯕꯦꯟꯙꯧꯗꯤ ꯑꯦꯛꯗꯝ ꯑꯩꯗꯨꯅꯤ ꯀꯀꯥꯅ ꯍꯥꯏꯁꯦ ꯁꯨꯄꯔꯁꯦ ꯎꯄꯔꯁꯦ ꯎꯄꯔ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯕꯦꯟꯙꯧꯁꯦ ꯑꯩꯈꯣꯏ ꯕꯦꯟꯙꯧꯁꯦ ꯈꯨꯊꯦꯛꯇꯒꯤ ꯁꯥꯊꯦꯛꯇꯒꯤ ꯃꯤꯇꯥꯗꯒꯤ ꯅꯥꯇꯥꯗꯒꯤ ꯋꯥꯉꯥꯡꯗꯒꯤ ꯁꯉꯥꯡꯗꯒꯤ ꯕꯦꯟꯙꯧꯅ ꯁꯨꯄꯔ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯕꯦꯟꯙꯧ ꯅꯨꯡꯁꯤꯕꯤ ꯃꯖꯔꯨ ꯍꯥꯏꯗꯣ ꯚꯂꯥ ꯃꯥꯟꯕꯅꯤ ꯃꯁꯨꯒꯤꯁꯦ ꯑꯩꯕꯨ ꯅꯣꯛꯅꯕ ꯃꯥꯜꯂꯤ ꯑꯩ ꯆꯠꯂꯒꯦ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯑꯩꯒꯤ ꯕꯦꯟꯙꯧꯁꯦ ꯅꯁꯨ ꯃꯪꯒꯣꯜꯅꯗꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯕꯦꯟꯙꯧ ꯀꯣ ꯍꯥꯏꯅꯤꯡꯉꯥꯏꯇꯦ ꯕꯦꯟꯙꯧ ꯅꯨꯡꯗꯥꯡꯅꯤ ꯕꯦꯟꯙꯧ ꯅꯁꯨ ꯍꯥꯏꯔꯤꯁꯦ ꯅꯣꯡꯃ ꯅꯠꯇ ꯅꯣꯡꯃꯗꯤ ꯑꯩ ꯕꯦꯟꯙꯧꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯀꯅꯤ ꯑꯩꯅꯅꯦ ꯑꯦꯜ ꯕꯤꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯨꯇꯨꯕꯔ ꯆꯦꯅꯦꯜ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩ ꯕꯦꯟꯙꯧ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯕꯦꯟꯙꯧꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨ ꯕꯦꯟꯙꯧꯅ ꯆꯠꯈ꯭ꯔꯕꯁꯨ ꯆꯠꯂꯁꯨ ꯅꯁꯨ ꯀꯩꯁꯨ ꯋꯥꯔꯧ ꯂꯩꯇꯦ ꯕꯦꯟꯙꯧꯗ ꯂꯥꯛꯇꯕꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨ ꯕꯠ ꯅꯣꯡꯃꯗꯤ ꯑꯩ ꯕꯦꯟꯙꯧꯒꯤ ꯁꯪꯒꯥꯏꯗ ꯁꯣꯏꯗꯅ ꯑꯩ ꯕꯦꯟꯙꯧ ꯎꯅꯔꯛꯈꯤꯅꯤ ꯃꯁꯤ ꯅꯁꯨ ꯃꯪꯒꯜ ꯁꯤꯡꯍꯒꯤ ꯋꯥꯔꯦꯞꯅꯤ ꯀꯣ ꯕꯦꯟꯙꯧ ꯑꯩ ꯆꯦꯅꯦꯜꯗꯗꯤ ꯃꯪꯒꯣꯜꯅ ꯇꯥꯏꯅ ꯊꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯆꯥꯟꯗꯝ ꯃꯪꯒꯣꯜ ꯁꯤꯡꯍ ꯏꯁꯩ ꯁꯛꯄ ꯀꯣ ꯍꯣꯏ ꯊꯣꯏꯗꯣꯛꯅ ꯍꯩꯇ꯭ꯔꯒꯁꯨ ꯏꯁꯩ ꯁꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯥꯝ ꯁꯣꯟꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯂꯩꯇꯕꯗꯒꯤ ꯏꯁꯩ ꯁꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯨꯒꯤꯁꯦ ꯑꯩꯕꯨ ꯅꯣꯡꯅꯕ ꯃꯥꯜꯂꯤ ꯑꯩ ꯆꯠꯂꯒꯦ ꯔꯦꯕꯤꯇꯥꯅ ꯔꯥꯏꯠ ꯍꯥꯏꯅ ꯈꯨꯕꯤ ꯎꯠꯂꯦꯁꯦ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥꯅ ꯑꯗꯨꯅꯤ ꯔꯦꯕꯤꯇꯥ ꯀꯀꯥꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯇꯤꯡꯉꯤꯀꯣ ꯕꯦꯟꯙꯧꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯃꯥꯏ ꯐꯥꯒꯤ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯑꯩ ꯕꯦꯟꯙꯧꯗ ꯀꯩꯁꯨ ꯈꯟꯕ ꯈꯟꯗꯦ ꯑꯣꯟ ꯋꯦꯜꯀꯝ ꯕꯦꯟꯙꯧ ꯑꯩ ꯕꯦꯟꯙꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯕꯦꯟꯙꯧꯗ ꯌꯥꯝ ꯅꯨꯡꯁꯤ ꯀꯣ ꯑꯩ ꯆꯦꯅꯦꯜ ꯄꯥꯏꯗꯕ ꯅꯣꯡꯃꯗꯤ ꯁꯤꯌꯣꯔ ꯑꯩꯅ ꯁꯪꯕ ꯃꯇꯝꯗ ꯑꯩ ꯕꯦꯟꯙꯧ ꯎꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯕꯦꯟꯙꯧ ꯀꯣ ꯃꯁꯤ ꯅꯁꯨ ꯃꯪꯒꯣꯜ ꯅꯠꯇꯒꯤ ꯑꯔꯦꯞꯄꯅꯤ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯀꯥꯔꯦꯟ ꯂꯥꯛꯇ꯭ꯔꯦ ꯃꯆꯥꯅꯨ ꯇꯨꯝꯈ꯭ꯔꯕ ꯐꯃꯨꯡ ꯊꯥꯕꯤꯌꯨ ꯅꯨꯡꯉꯥꯏꯈꯤꯗꯦꯗ ꯀꯩꯅꯣ ꯕꯦꯟꯙꯧꯅ ꯎꯡꯉꯤꯁꯦ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯕꯦꯟꯙꯧ ꯃꯥꯏꯊꯣꯡ ꯅꯣꯛꯄꯤꯌꯨ ꯅꯁꯨꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩ ꯕꯦꯟꯙꯧ ꯌꯥꯝ ꯅꯨꯡꯁꯤ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯕꯦꯟꯙꯧꯒꯤ ꯃꯥꯏꯊꯣꯡ ꯎꯠꯂꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯦꯟꯙꯧꯗꯤ ꯍꯔꯥꯎ ꯇꯌꯥꯝ ꯄꯥꯝꯕ ꯕꯦꯟꯙꯧꯅꯤ ꯇꯦꯟ ꯊꯥꯔꯇꯤ ꯌꯧꯔꯦ ꯋꯥꯎ ꯕꯦꯟꯙꯧ ꯂꯛꯁꯃꯤ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯙꯧ ꯑꯗꯨ ꯅꯨꯡꯉꯥꯏꯗꯣ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏ ꯕꯦꯟꯙꯧ ꯅꯨꯡꯁꯤꯗꯅꯗꯣ ꯕꯦꯟꯙꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯕꯦꯟꯙꯧ ꯀꯔꯦꯟꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯊꯥꯡꯃꯩꯗ ꯀꯩꯗꯧꯔꯒꯦ ꯂꯩꯌꯣ ꯀꯀꯥꯒꯤ ꯋꯥꯔꯦꯞꯇꯤ
ꯂꯦꯞꯈ꯭ꯔꯕꯅꯤ ꯕꯦꯟꯙꯧ ꯁꯥꯎꯕ ꯌꯥꯗꯦ ꯁꯥꯎꯅꯤꯡꯂꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗ ꯊꯝꯕꯤꯒꯗꯕꯅꯤ ꯕꯦꯟꯙꯧꯗꯤ ꯕꯂꯥ ꯃꯥꯜꯂꯤ ꯍꯥꯏꯕꯅꯤ ꯋꯥꯎ ꯎꯔꯦꯗꯅ ꯕꯦꯟꯙꯧ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥ ꯔꯦꯕꯤꯇꯥꯅ ꯕꯦꯟꯙꯧ ꯑꯗꯨꯅꯤ ꯕꯦꯟꯙꯧ ꯋꯥꯔꯧꯕꯤꯅꯨ ꯊꯃꯣꯏꯗꯁꯨ ꯋꯥꯔꯧꯕ ꯇꯧꯕꯤꯅꯨ ꯕꯦꯟꯙꯧ ꯊꯃꯣꯏꯗ ꯅꯠꯇꯦ ꯆꯤꯝꯕꯥꯟꯗ ꯐ꯭ꯔꯤ ꯃꯥꯏꯜ ꯑꯣꯏꯕꯤꯌꯨ ꯕꯦꯟꯙꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯕꯦꯟꯙꯧꯗꯤ ꯀꯩ ꯍꯥꯏꯔꯤ ꯕꯂꯥ ꯃꯥꯜꯂꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯏꯀꯥꯏꯗꯅ ꯂꯥꯏꯚ ꯊꯥꯕꯁꯤꯒ ꯑꯩꯅ ꯕꯦꯟꯙꯧꯗ ꯍꯥꯏꯗꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯆꯥ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯕꯦꯟꯙꯧ ꯚꯥꯞ ꯇꯥꯔꯝꯃꯅꯤ ꯑꯩ ꯕꯦꯟꯙꯧꯗꯗꯤ ꯑꯩ ꯐꯣꯡꯉꯔꯣꯏ ꯑꯩ ꯆꯤꯟꯁꯤꯅ ꯏꯀꯥꯏ ꯕꯦꯟꯙꯧ ꯀꯧꯕꯅꯤꯅꯀꯣ ꯑꯩꯒꯤ ꯏꯆꯥ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯦ ꯕꯂꯥ ꯃꯥꯜꯂꯤ ꯍꯥꯏꯕꯅꯤ ꯍꯥꯏꯁꯦ ꯕꯦꯟꯙꯧ ꯇꯥꯔꯦꯗꯅꯀꯣ ꯏꯔꯥꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯦ ꯐꯕ꯭ꯔꯥ ꯐꯕ꯭ꯔꯣꯏ ꯌꯥꯝ ꯐꯩ ꯕꯦꯟꯙꯧ ꯑꯩꯒꯤ ꯁꯪꯀꯦꯇꯟ ꯏꯁꯩ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯩ ꯒꯨꯔꯨꯗꯦꯕꯒꯤ ꯈꯨꯟꯅꯤꯀꯣ ꯕꯦꯟꯙꯧ ꯑꯗꯣ ꯑꯩꯒꯤ ꯏꯆꯥ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯨ ꯕꯂꯥ ꯃꯥꯜꯂꯤ ꯍꯥꯏꯕꯅꯦ ꯕꯦꯟꯙꯧ ꯎꯔꯦꯗꯅ ꯑꯗꯣ ꯑꯩ ꯏꯀꯥꯏꯗꯅ ꯕꯦꯟꯙꯧꯗ ꯐꯣꯡꯗꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯒ ꯕꯦꯟꯙꯧ ꯑꯃꯨꯛ ꯗꯣꯔꯕꯥ ꯊꯣꯛꯅꯅꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯗꯕꯅꯤ ꯕꯦꯟꯙꯧ ꯑꯩ ꯕꯦꯟꯙꯧ ꯗꯣꯔꯕꯥ ꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯗꯕꯅꯤꯀꯣ ꯕꯦꯟꯙꯧ ꯔꯦꯕꯤꯇꯥ ꯑꯩꯕꯨ ꯕꯂꯥ ꯃꯥꯜꯂꯕ ꯑꯣꯍꯣ ꯅꯣ ꯍꯥꯏ ꯀꯩꯅꯣ ꯕꯦꯟꯙꯧ ꯅꯣ ꯍꯥꯏꯗꯣ ꯃꯥꯝꯗꯨꯅ ꯍꯥꯏꯃꯤ ꯑꯩ ꯕꯦꯟꯙꯧ ꯀꯌꯥꯝꯖꯅ ꯑꯩ ꯃꯈꯥ ꯍꯥꯏꯔ ꯕꯦꯟꯙꯧ ꯇꯣ ꯑꯩ ꯏꯀꯥꯏꯔꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯏꯆꯟ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯦꯗꯅ ꯕꯂꯥ ꯃꯥꯜꯂꯦ ꯍꯥꯏꯕꯅꯦ ꯍꯥꯏꯗꯣ ꯑꯗꯣ ꯑꯩ ꯕꯦꯟꯙꯧ ꯃꯥꯡꯗ ꯍꯥꯏꯔꯔꯣꯏ ꯑꯩ ꯏꯀꯥꯏꯔꯦ ꯑꯩ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯑꯩ ꯍꯥꯏꯔꯔꯣꯏ ꯕꯦꯟꯙꯧ ꯀꯧꯕꯅꯤꯅ ꯑꯩ ꯏꯀꯥꯏꯔꯦ ꯕꯦꯟꯙꯧ ꯑꯁꯦꯡꯕ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯐꯖꯅ ꯍꯥꯏꯔꯛꯎ ꯕꯦꯟꯙꯧ ꯋꯥꯏ ꯑꯗꯣ ꯕꯦꯟꯙꯧ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯛꯑꯦ ꯕꯦꯟꯙꯧ ꯑꯁꯦꯡꯕ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯐꯖꯅ ꯍꯥꯏꯔꯛꯎ ꯕꯦꯟꯙꯧ ꯍꯥꯏꯔꯦ ꯑꯗꯣ ꯕꯦꯟꯙꯧ ꯑꯝꯇꯪ ꯍꯥꯏꯔꯛꯎꯁꯦ ꯕꯦꯟꯙꯧꯒꯤ ꯃꯤꯡ ꯑꯁꯦꯡꯕꯗꯣ ꯑꯩꯒꯤ ꯏꯆꯥ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯏꯆꯥ ꯔꯦꯕꯤꯇꯥꯁꯦ ꯆꯦꯅꯦꯜꯗꯤ ꯄꯥꯏꯗꯦ ꯑꯗꯨꯕꯨ ꯕꯦꯟꯙꯧ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯔꯦꯕꯤꯇꯥ ꯃꯃꯤꯁꯦ ꯌꯥꯝꯅ ꯊꯤꯅꯦ ꯃꯃꯤꯁꯤ ꯌꯥꯝ ꯊꯤꯅꯦ ꯍꯥꯏꯌꯦ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩ ꯕꯦꯟꯙꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯕꯦꯟꯙꯧ ꯑꯩ ꯍꯥꯏꯔꯔꯣꯏ ꯀꯣ ꯑꯗ ꯑꯩꯒꯤ ꯏꯆꯥ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯦꯗꯅ ꯕꯂꯥ ꯃꯥꯜꯂꯦꯅ ꯑꯗꯨꯅꯦ ꯑꯩꯅ ꯕꯦꯟꯙꯧꯗ ꯄꯦꯟꯗꯕ ꯍꯥꯏꯕꯨ ꯀꯁꯥꯔ ꯅꯣꯟꯗꯣꯔꯤ ꯑꯣꯖꯥ ꯒꯣꯔꯣꯃꯅꯤꯒꯤ ꯃꯌꯨꯝꯗ ꯀꯁꯥꯔ ꯕꯣꯔꯈꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯃꯌꯥꯝ ꯂꯥꯛꯄꯗ ꯕꯦꯟꯙꯧ ꯌꯥꯎꯔꯒ ꯑꯩ ꯀꯧꯔꯝꯗꯕꯗꯣ ꯑꯩ ꯕꯦꯟꯙꯧ ꯌꯥꯝ ꯄꯦꯟꯗꯕꯅꯤ ꯂꯥꯁꯇ ꯑꯩ ꯈꯪꯉꯤ ꯕꯦꯟꯙꯧꯅ ꯍꯥꯏꯁꯦ ꯔꯦꯕꯤꯇꯥ ꯃꯃꯤꯁꯦ ꯌꯥꯝ ꯊꯤꯅꯦ ꯍꯥꯏ ꯔꯥꯅꯤꯄꯨꯔꯁꯦ ꯃꯤꯕꯨꯗꯤ ꯐꯕꯅꯤ ꯇꯣꯝꯕꯤ ꯃꯥꯏꯕ ꯁꯤꯔꯒ ꯀꯥꯈ꯭ꯔꯕꯅꯤ ꯕꯦꯟꯙꯧ ꯀꯔꯤ ꯍꯥꯏꯕ ꯔꯥꯅꯤꯄꯨꯔꯁꯦ ꯃꯤꯕꯨꯗꯤ ꯐꯕꯅꯤ ꯇꯣꯝꯕꯤ ꯃꯥꯏꯕ ꯁꯥꯔꯒ ꯀꯩꯕ ꯀꯥꯈ꯭ꯔꯕꯅꯤ ꯕꯦꯟꯙꯧ ꯕꯦꯟꯙꯧꯒꯤ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ ꯔꯥꯅꯤꯄꯨꯔꯁꯦ ꯃꯤꯕꯨꯗꯤ ꯐꯕꯅꯤ ꯇꯣꯝꯕꯤ ꯃꯥꯏꯕ ꯁꯥꯔꯒ ꯀꯥꯈ꯭ꯔꯕꯅꯤ ꯕꯦꯟꯙꯧ ꯕꯦꯟꯙꯧ ꯑꯩ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦ ꯕꯦꯟꯙꯧ ꯋꯥꯍꯩꯁꯦ ꯐꯔꯦ ꯅꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯑꯩꯒꯤ ꯃꯃꯤꯡ ꯀꯩꯕ ꯃꯨꯅꯥꯊꯧ ꯀꯧꯋꯦ ꯅꯟꯗꯤꯇꯥ ꯁꯤꯡꯍ ꯀꯧꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯅꯟꯗꯤꯇꯥ ꯁꯤꯡꯍ ꯀꯧꯔꯦ ꯑꯗꯣ ꯏꯆꯟ ꯔꯦꯕꯤꯇꯥ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏ ꯕꯦꯟꯙꯧꯅ ꯍꯥꯏꯁꯦ ꯅꯟꯗꯤꯇꯥ ꯁꯤꯡꯍ ꯀꯧꯔꯦ ꯑꯗꯣ ꯕꯦꯟꯙꯧꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯁꯦ ꯅꯁꯨ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯤꯕꯨꯗꯤ ꯐꯕꯅꯤ
ꯇꯣꯝꯕꯤ ꯃꯥꯏꯕ ꯁꯥꯔꯒ ꯀꯥꯈ꯭ꯔꯕꯅꯤ ꯕꯦꯟꯙꯧ ꯍꯥꯏꯁꯦ ꯕꯦꯟꯙꯧ ꯑꯩ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦꯕꯣ ꯕꯦꯟꯙꯧꯒꯤ ꯋꯥꯍꯩꯁꯦ ꯑꯩ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦ ꯕꯦꯟꯙꯧ ꯃꯁꯨ ꯅꯪ ꯏꯪꯒꯧ ꯉꯥꯎꯒꯅꯨ ꯅꯪꯅ ꯄꯥꯔꯤꯕ ꯀꯣꯃꯦꯟꯇꯣ ꯑꯩꯒꯤ ꯅꯠꯇꯦ ꯔꯦꯕꯤꯇꯥꯒꯤꯅꯤ ꯅꯠꯇꯦꯗ ꯕꯦꯟꯙꯧꯅ ꯏꯔꯛꯏꯁꯤꯗꯤ ꯑꯣꯀꯦ ꯁꯣꯔꯤ ꯕꯦꯟꯙꯧ ꯁꯣꯔꯤ ꯕꯦꯟꯙꯧ ꯁꯣꯔꯤ ꯔꯦꯕꯤꯇꯥ ꯔꯥꯅꯤꯄꯨꯔꯁꯦ ꯃꯤꯕꯨꯗꯤ ꯐꯕꯅꯤ ꯇꯣꯝꯕꯤ ꯃꯥꯏꯕ ꯁꯥꯔꯒ ꯀꯥꯈ꯭ꯔꯕꯅꯤ ꯕꯦꯟꯙꯧ ꯍꯥꯏꯔꯤꯁꯦ ꯔꯦꯕꯤꯇꯥ ꯀꯀꯥ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦ ꯕꯦꯟꯙꯧꯅꯗꯤ ꯁꯣꯔꯤ ꯃꯁꯨ ꯅꯪ ꯉꯥꯎꯅꯨ ꯅꯪꯅ ꯄꯥꯔꯤꯕ ꯀꯣꯃꯦꯟꯗꯣ ꯑꯩꯒꯤ ꯅꯠꯇꯦ ꯔꯦꯕꯤꯇꯥꯒꯤꯅꯦ ꯁꯣꯔꯤ ꯕꯦꯟꯙꯧ ꯁꯣꯔꯤ ꯁꯥꯔꯒ ꯔꯦꯕꯤꯇꯥ ꯀꯀꯥ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯀꯣꯃꯦꯟꯁꯦ ꯔꯥꯅꯤꯄꯨꯔꯁꯦ ꯃꯤꯕꯨꯗꯤ ꯐꯕꯅꯤ ꯇꯣꯝꯕꯤ ꯃꯥꯏꯕ ꯁꯥꯔꯒ ꯀꯥꯈ꯭ꯔꯕꯅꯤ ꯕꯦꯟꯙꯧ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯃꯤꯅꯤꯡꯁꯦ ꯑꯩ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦ ꯀꯀꯥ ꯃꯪꯒꯣꯟ ꯕꯦꯟꯙꯧꯅ ꯃꯁꯨꯅ ꯉꯥꯎꯅꯨ ꯅꯪꯅ ꯄꯥꯔꯤꯕ ꯀꯣꯃꯦꯟꯗꯣ ꯑꯩꯒꯤ ꯅꯠꯇꯦ ꯔꯦꯕꯤꯇꯥꯒꯤꯅꯦ ꯆꯨꯝꯃꯤ ꯕꯦꯟꯙꯧ ꯅꯛꯑꯒꯅꯦ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯉꯔꯥꯡ ꯆꯁꯃꯥꯁꯨ ꯂꯧꯔꯛꯄꯅꯤ ꯕꯦꯟꯙꯧꯁꯦ ꯃꯁꯨ ꯑꯩ ꯅꯣꯏꯗ ꯀꯩꯕ ꯃꯁꯨ ꯑꯩ ꯅꯣꯏꯗ ꯉꯤ ꯀꯣꯃꯦꯟ ꯄꯥꯅꯕ ꯂꯥꯛꯀꯦ ꯅꯣꯏꯗ ꯉꯥꯛꯀꯦ ꯑꯣ ꯕꯦꯟꯙꯧ ꯊꯦꯡꯉꯦ ꯂꯥꯛꯄꯤꯅꯨꯗ ꯕꯦꯟꯙꯧ ꯂꯥꯛꯄꯤꯅꯨ ꯕꯦꯟꯙꯧ ꯁꯣꯏꯔꯦ ꯕꯦꯟꯙꯧ ꯂꯥꯛꯇ꯭ꯔꯗꯤ ꯌꯥꯅꯤ ꯑꯩ ꯄꯥꯔꯛꯀꯦ ꯇꯞ ꯇꯞꯅ ꯕꯦꯟꯙꯧ ꯑꯩ ꯅꯨꯡꯗꯥꯡ ꯊꯦꯡꯉꯃꯤ ꯕꯦꯟꯙꯧ ꯂꯥꯛꯄ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯕꯦꯟꯙꯧ ꯀꯣ ꯑꯗꯣ ꯔꯦꯕꯤꯇꯥ ꯅꯪ ꯍꯧꯖꯤꯛꯀꯤ ꯀꯣꯃꯦꯟꯗꯣ ꯀꯀꯥ ꯚꯥꯞ ꯇꯥ ꯉꯝꯗꯦ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯂꯩꯇꯦ 10:30 ꯇꯥꯔꯦ ꯕꯦꯟꯙꯧꯅ ꯑꯩꯈꯣꯏꯗ ꯀꯣꯃꯦꯟ ꯄꯥꯕ ꯂꯥꯛꯀꯦ ꯕꯦꯟꯙꯧ ꯔꯅꯥ ꯀꯩꯕ ꯕꯦꯟꯙꯧ ꯔꯅꯥ ꯕꯥꯕꯨ ꯈꯪꯕ꯭ꯔꯣ ꯁꯨꯅꯥ ꯕꯥꯕꯨ ꯈꯪꯕ꯭ꯔꯣ ꯕꯦꯟꯙꯧ ꯍꯥꯏ ꯔꯦꯕꯤꯇꯥꯅ ꯍꯪꯉꯛꯏ ꯑꯩ ꯍꯟꯗꯛ ꯄꯩꯁꯥ ꯂꯩꯇꯦ ꯅꯣꯏꯗ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ ꯁꯨꯕ ꯂꯥꯛꯀꯦ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯅꯁꯨ ꯃꯪꯒꯣꯜ ꯂꯩꯔꯤꯉꯩꯗ ꯕꯦꯟꯙꯧꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯊꯕꯛꯁꯨ ꯆꯠꯀꯗꯣꯏꯅꯣ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯕꯦꯟꯙꯧꯕꯨ ꯋꯦꯜꯀꯝ ꯇꯧꯗ꯭ꯔꯕꯁꯨ ꯅꯁꯨ ꯃꯪꯒꯣꯜꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯕꯦꯟꯙꯧ ꯂꯥꯛꯎ ꯅꯁꯨꯒꯤꯗ ꯊꯕꯛ ꯁꯨꯕ ꯍꯥꯏꯟꯇꯦ ꯆꯍꯤ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯕ ꯕꯦꯟꯙꯧ ꯂꯩꯖꯧ ꯅꯁꯨ ꯃꯪꯒꯣꯜꯅ ꯃꯗꯨꯒꯤꯗꯃꯛꯇ ꯕꯦꯟꯙꯧꯕꯨ ꯐꯤꯒꯥꯎ ꯁꯥꯖꯔꯤ ꯕꯦꯟꯙꯧꯒꯤꯗꯃꯛꯇ ꯕꯦꯟꯙꯧ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯁꯨ ꯅꯁꯨꯅ ꯅꯥꯝ ꯁꯣꯟꯖꯔꯒ ꯕꯦꯟꯙꯧꯒꯤ ꯃꯇꯦꯡ ꯇꯧꯖꯒꯦ ꯕꯦꯟꯙꯧꯅ ꯊꯃꯣꯏ ꯇꯤꯡꯕꯤꯔꯕꯗꯤ ꯕꯦꯟꯙꯧ ꯂꯥꯛꯄꯤꯌꯨ ꯅꯁꯨ ꯃꯪꯒꯜꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯐꯝꯕꯤꯌꯨ ꯅꯁꯨ ꯃꯪꯒꯣꯜꯅ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯣꯏ ꯈꯪꯉꯤ ꯔꯦꯕꯤꯇꯥ ꯍꯥꯏ ꯀꯀꯥ ꯃꯤꯠ ꯆꯥꯗ꯭ꯔꯕꯣ ꯐꯖꯅ ꯌꯦꯡꯉꯨ ꯃꯤꯠ ꯃꯔꯤ ꯄꯥꯜꯂꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯀꯀꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯀꯀꯥ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯀꯀꯥ ꯃꯤꯠ ꯆꯨꯗ꯭ꯔꯕꯣ ꯆꯥꯎꯗ꯭ꯔꯕꯣ ꯌꯥꯎꯗ꯭ꯔꯕꯣ ꯐꯖꯅ ꯌꯦꯡꯉꯣ ꯃꯤꯠ ꯃꯔꯤ ꯄꯥꯜꯂꯁꯨ
कानद्रे काका कईदरगासिबो चही कछु हारी निमित अहुम लेबदा फून तांगनी नो बेंधौ आईदी मधु नते को बेंधौ नसु मंगोलदी जामना लाइरे जग थमोय चाव मिसक अमनी बेंधौदा कईदंगैदा आउट तौरोय बेंधौ चलो हाइरोय बेंधौ आईदी मीगा मानदे को बेंधौ थाजेबिउ बेंधौना आई सक्सु उद्रे मोबाइल सुम उजबनी डायरेक्टली मांगा मांगा उरकांदा बेंधौना नसु मंगल नतबु खंगबा ngमगनी को अरे बेंधौना लेबदा नसु मंगोना दुमाय तबुदा नते आईदी मीगा मानदे बेंधौ को रेबिदा से मौरा राइट यस बेंधौना हंगिबा क्वेश्चन चुमी आईगी चा रेबिता दा हंगिबिदो रेबिता से मौरा हंगिउ मा खुमकनी याम नुसीबा आईगी कनोनी को रेबिता से रेबिता काकाना कमेंट पाबदा सोखिब जावरबनी नंग हाइसिबो अदु ओदी आई हयेंग पयोम पुरगा लाकेको यस बेंधौ नसुना वेलकम तौजरी एनीवे 24 hours बेंधौ वेलकम आई बेंधौ दमकदा चेलोय एलबीदा पुंगांग मुसेंते बेंधौना लेरिंग मतमदा लेयो आई केमता ओजसेते बेंधौ आइना वेलकम तौजरी बेंधौ मसी दमकदादी को नसु मंगोना बेंधौबु ngaijari बेंधौना लाइंग तंग लाउ नसु मंगोल मदु दमकदा हाजी ले को कना सु आई इमान सु हारो आई मौ सु बेंधौ लायना सौबु सु लौरोय नसुदी जाम थमोय तिबु मिसक अमनि बेंधौ ममासु टिंग टोंग आई लाक्चरे यस लापिउ बेंधौ नंदी मामसु टिंग टोंग आई लाक्चरे ओके बेंधौ आईदी मीगा मानदे बेंधौ बेंधौ को आईदी नाम सोनबनिना को आईदी इचिनाव अनिम सुदे इतोमतनी बेंधौ अदुन आईदी थमो याम तिंगी बेंधौ आईदी मीने थाजबा थंबा मीदो बेंधौ आईबु थाजबी मीदो आईदी बेंधौ मातु इसोनाय खाली बेंधौ निपी ओइगरा निपा ओइगरा अदु थमोय तिंगबा मे चंगी बेंधौ आईदी को आईबु थाजबा आईबु नुसीबा मीदो महादो निपी ओइगरा निपा ओइगरा कुरी ओइगरा मयांग ओइगरा पांगोंग ओइगरा मैते ओइगरा अदुबु आइना इसोनाय खाली बेंधौ बेंधौ आईगा सुमिनसी बेंधौ कौबनी कनागी जुमदा थबक लेगे थिमिनसी बेंधौ रेबिता दुमान हाइनो काकागा नंगा खंगनबसी मतम कुइरे काकागे मगुनसु खंगमनी को बेंधौ दंते नंग सुलासु काकाना वेलकम तौनी बेंधौगा नंगा काका युमदा लेबदा केमता ऑब्जेक्शन लेते प्रॉब्लम लेरोय को दोनचा सु दुगु मिते नोयनीना बेंधौगा इचन आई इचा रेबिता लापदा केमता प्रॉब्लम लेते को दोनचा सु दुगु मिनते बेंधौ लापदसु अखोगी अखोगी नुपिनसु बेंधौ थिने ngangoy अदुगु मिनते अखोदी जामा थमोय तिंग लेबा मिसक अमनी बेंधौ बेंधौ आई मौनी ओइमा रेबिता निमिधांगनी को पुंग 10 हेले ngasibaw kakada dumana hai khitri nang hai kakado kakana nang hai wado kaka accept taute बेंधौ ओके रेबिता ओके ओ बेंधौ जु ओके रेस बेंधौ जाय आईगी कमेंट पाउ पाई सिदी बेंधौ टिंग टोंग तोंगसु हंगदे बेंधौ आईगा सुमिनसी बेंधौ कौबनी कनागी जुमदा थबक लेगे थिमिनसी बेंधौ रेबिता तुमाना हाइनु बेंधौ सु आई जुम लाउ कयम कायदे आई चा रेबिता लाउ काका करिमता प्रॉब्लम लेते
kakana matam pun welcome. Okay Rebita, okay. Oh, bendosu okay. Hai. Pada pada thamuna atopa jumna thabak thiba chakai chalu kaide ai kaimta ai palete ai gisu kete nu nu apambani ai gida lakana ai tadi ko bendosu kunta akai bete bendau law ai jum law. Wa to sura pijage bendau. Nga matum chaba ngamdaga ne to khai glass ne to khai pijage bendau ta. Bendau la kwa to su ba chang ngamdaga ne bendau ngasi matum do glass na sugare bendau ma yade inge na suna. Masu ai amu lake ko ai sangom thapagi matam jaure hui dagi bendau hui gi sangom thake de saruk budi na su sangi sangom thake bendau lakpi o as kansi law de mai da asa bendau ai la ga kari pijani kari goda bendau nokhoigi khunagi amaton da school LP school nak talaiba kai sagene ka somita iro khangbra mapado mobung khongbani mamindi kawkhre mache dona angrawadi gi thabak tawbani bendau khangbra muri asuba pijani ay muri asu pijaroida bendau pungsi kana khong thilang phaini aduna sadu pijage bendau da bendau muri asuba pijani haido kanadano bendau na muri asuba chari thilang phaini aduna sadu pijage bendau ado bendau mana kine Karinagar gi LP Khundo Mahadev makta leiba maming somita kobani mache duna kaimin ko kawre isu kaw kusalabani na mapado mugum ko mani satu hoy bendau satu dia cha jai de bendau mapado mugum ko mani bendau manang pituna somita kobani Medinobadaga hospital suramani laboratory da mache duna angrawadi thabak to bani bendau khangbra nungshirba isinau aina karen leitrabasu isinau meaga nungsinaba isinau meanga wari sunaningba isinau meanga sau unaba pamjabadagi ko karen chakrabasu amamba mangongi mamlaba mafam asida aina phamjaraga isinau meanga wari sanjabani isinau meang kariguma wahi wata sogiba taragasu isinau meana ngakpikani isinau meana mangona tagu support tawbiu aisu samutanda meangi support tawjage mamlaba numidhang pung ko taramathu taragodoba mamlaba numidhangi mangon manglana sita musi mangan thalaga aina LB da lejabase isnau meam nusibadagini ko isnau meam lakpiu kakana bendau kobani nomadi kakana chak pijaningani pijaningni ni suba kawba polakani bendau panganna suraga chasi bendau yes aigi icha Rebita kakana jam sijabani adubu kakadi ko adugumba nate ko kakana bendau kobani nomadi kakana chak pijaningani suba kawba polakani bendau kakadi kayam jangna mi sinungsi habada aigi nungsiraba Rebita ko
ꯀꯀꯥꯅ ꯆꯥꯛꯁꯤ ꯖꯩ ꯀ꯭ꯔꯤꯁꯅꯅ ꯆꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯚꯤꯈꯥꯔꯤ ꯑꯃ ꯀꯅꯥꯒꯨꯝꯕ ꯚꯤꯈꯥꯅꯤꯕ ꯄꯔꯤꯀ꯭ꯔꯃꯥ ꯂꯥꯛꯄ ꯕꯩꯁ꯭ꯅꯣ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯆꯥꯛ ꯑꯗꯣ ꯆꯥꯗꯕꯤꯗ ꯑꯗꯨꯒꯨꯝꯕ ꯕꯩꯁ꯭ꯅꯣ ꯑꯗꯨꯒꯨꯝꯕ ꯚꯛꯇ ꯚꯤꯈꯥ ꯂꯥꯛꯄ ꯃꯤꯗꯣ ꯃꯗꯨꯒꯨꯝꯕ ꯄꯤꯖꯕ ꯉꯝꯕ ꯗꯥꯟ ꯇꯧꯕ ꯉꯝꯕ ꯀꯀꯥꯅꯤ ꯀꯀꯥꯗꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯕꯦꯟꯙꯧ ꯂꯥꯛꯑꯕꯁꯨ ꯑꯩꯒꯤ ꯏꯆꯥ ꯔꯦꯕꯤꯇꯥ ꯂꯥꯛꯑꯕꯁꯨ ꯀꯀꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏ ꯀꯀꯥꯅ ꯂꯨꯅ ꯇꯧꯒꯅꯤ ꯀꯀꯥ ꯆꯥꯗ꯭ꯔꯕꯁꯨ ꯅꯣꯏꯗ ꯄꯤꯖꯅꯤ ꯕꯦꯟꯙꯧꯅ ꯑꯩ ꯆꯥꯗ꯭ꯔꯕꯁꯨ ꯕꯦꯟꯙꯧ ꯄꯤꯖꯅꯤ ꯀꯣ ꯑꯗꯨ ꯕꯦꯟꯙꯧꯁꯨ ꯂꯨꯅ ꯇꯧꯒꯅꯤ ꯑꯗꯨꯅꯤ ꯀꯀꯥꯒꯤ ꯋꯥꯔꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯩꯒꯤ ꯏꯆꯥ ꯔꯦꯕꯤꯇꯥ ꯚꯥꯞ ꯇꯥꯕ ꯃꯔꯝ ꯃꯣꯛꯄ ꯋꯥꯈꯜ ꯂꯩꯕꯤ ꯏꯆꯥꯅꯤ ꯀꯥꯔꯦꯟꯁꯨ ꯂꯩꯇꯦ ꯃꯤꯠꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯄꯨꯡ 12 ꯇꯥꯒꯗꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯍꯌꯦꯡ ꯊꯕꯛ ꯂꯩꯅꯕ ꯀꯣ ꯍꯥꯏꯕꯗꯤ ꯏꯆꯥ ꯏꯁꯨ ꯁ꯭ꯀꯨꯜ ꯂꯩꯅꯕ ꯀꯧꯕꯅꯤꯅ ꯊꯕꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯊꯥꯕꯤꯕ ꯌꯥꯒꯅꯤ ꯀꯣ ꯉꯥꯏꯍꯥꯛ ꯑꯩꯒꯤ LBCꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯩꯅꯥꯗꯗꯤ ꯁꯦꯀꯦꯟ ꯑꯃ ꯃꯇꯝ ꯃꯥꯡꯍꯟꯗꯦ ꯍꯥꯏ ꯃꯤꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯇꯅꯤꯀꯣ ꯐ꯭ꯔꯤꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯍꯌꯦꯡ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯕꯛ ꯂꯩꯕ ꯗ꯭ꯌꯨꯇꯤ ꯆꯠꯀꯗꯕ ꯏꯆꯥ ꯏꯁꯨꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯀꯗꯕ ꯀꯅꯥꯒꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯄꯣꯊꯥꯔꯁꯤ ꯀꯣ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯑꯁꯤꯃ ꯑꯩ ꯍꯥꯏꯖꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯩ ꯀꯀꯥꯒꯤ ꯃꯤꯠꯇꯣ ꯆꯥꯎꯗ꯭ꯔꯥ ꯗꯥ ꯌꯦꯡꯉꯣ ꯀꯀꯥ ꯃꯤꯠꯇꯣ ꯀꯩꯕ ꯆꯥꯎꯗ꯭ꯔꯣ ꯗꯣꯛꯇꯔꯗ ꯌꯦꯡꯉꯣ ꯀꯀꯥ ꯑꯩꯅ ꯎꯞꯄꯤ ꯆꯁꯃꯥꯁꯦ ꯔꯦꯕꯤꯇꯥ ꯅꯛꯁꯜꯂꯒꯗꯤꯀꯣ ꯃꯌꯦꯛꯁꯦ ꯂꯣꯏ ꯆꯥꯎꯅ ꯎꯏꯌꯦꯕꯀꯣ ꯃꯝꯕꯅꯤꯅꯅꯦ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯑꯩꯁꯦ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯕꯗ ꯁꯤꯒꯩꯅ ꯖꯤꯔꯤ ꯆꯤꯡꯗ ꯃꯩ ꯊꯥꯟꯕ ꯎꯏꯌꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯠ ꯁꯦꯡꯉꯤꯀꯣ ꯅꯛꯁꯜꯂꯒꯅ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯀꯀꯥꯒꯤꯁꯦ ꯀꯩꯁꯨꯗꯤ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯏꯁꯩ ꯁꯛꯄꯅꯤꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯄꯥꯕ ꯈꯣꯠꯄ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯁꯦ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯀꯀꯥꯒꯤ ꯍꯥꯏꯕ ꯁꯨꯝ ꯄꯥꯔꯒꯀꯣ ꯁꯨꯝ ꯂꯩꯁꯤꯅꯦꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯅꯣꯟꯊꯔ ꯄꯥꯕ ꯂꯩꯗꯅ ꯁꯨꯃꯥꯏꯅ ꯄꯥꯔꯒ ꯃꯌꯦꯛ ꯆꯥꯎꯊꯣꯛꯄ ꯃꯌꯦꯛꯁꯦ ꯃꯔꯤ ꯁꯥꯔꯤ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯇꯅꯤꯗ ꯑꯇꯩ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯀꯀꯥꯒꯤ ꯑꯋꯥꯕ ꯎꯕꯒꯤꯗꯃꯛꯇ ꯀꯀꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩ ꯅꯪꯒꯤ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥꯒꯤ ꯀꯀꯥꯅ ꯀꯔꯝ ꯀꯥꯟꯗꯅꯣ ꯄꯥꯅꯤꯄꯨꯔꯤ ꯃꯣꯃꯣ ꯄꯤꯖꯕ ꯐꯪꯗꯣꯏꯁꯦ ꯄꯤꯖꯗꯣꯏꯁꯦ ꯆꯥꯎꯗ꯭ꯔꯥ ꯗꯥꯛꯇꯔ ꯌꯦꯡꯉꯣ ꯃꯧ ꯀꯣꯏꯕꯗ ꯀꯀꯥ ꯀꯩꯕ ꯃꯧꯗꯨꯅ ꯀꯞꯄꯗ ꯀꯀꯥꯁꯨ ꯀꯞꯄ ꯌꯥꯎꯔꯨꯕ꯭ꯔꯣ ꯀꯀꯥ ꯃꯤꯠ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯀꯀꯥ ꯅꯪ ꯍꯧꯅꯨꯀꯣ ꯅꯪ ꯃꯧ ꯀꯣꯏꯕꯗ ꯃꯧꯗꯨꯅ ꯀꯞꯄꯗ ꯀꯀꯥꯁꯨ ꯀꯞꯄ ꯌꯥꯎꯔꯨꯕ꯭ꯔꯥ ꯀꯀꯥ ꯃꯤꯠ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯀꯀꯥ ꯅꯪ ꯍꯧꯅꯨꯀꯣ ꯅꯪꯅ ꯃꯧꯅꯤꯀ ꯍꯥꯏꯁꯦ ꯀꯀꯥ ꯊꯥꯖ ꯋꯥꯔꯤ ꯅꯍꯥꯟ ꯑꯩ ꯀꯀꯥ ꯉꯁꯤꯐꯥꯎ ꯍꯪꯗ꯭ꯔꯤꯀꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯃꯧꯔ ꯂꯩꯁꯥꯕꯤꯔ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯀꯥꯗ ꯂꯣꯠꯀꯅꯨ ꯀꯀꯥꯗ ꯆꯥꯎꯗ꯭ꯔꯤ ꯗꯥꯛꯇꯔ ꯍꯥꯏꯕꯅꯤ ꯀꯀꯥ ꯑꯣ ꯕꯦꯟꯙꯧ ꯆꯠꯈ꯭ꯔꯕꯖꯥꯠꯂꯣ ꯑꯩꯈꯣꯏ ꯕꯦꯟꯙꯧꯗꯣ ꯁꯪꯒꯣꯝ ꯊꯧꯒꯦꯗꯤ ꯍꯥꯏꯔꯝꯃꯤꯀꯣ ꯃꯥ ꯍꯨꯏꯒꯤ ꯁꯪꯒꯣꯝ ꯊꯛꯎꯅꯦ ꯍꯥꯏ ꯕꯦꯟꯙꯧꯗꯣ ꯑꯗꯣ ꯑꯩ ꯔꯦꯕꯤꯇꯥꯒꯤ ꯄꯥꯅꯤꯄꯨꯔꯤ ꯃꯣꯃꯣꯁꯦ ꯀꯔꯝ ꯀꯥꯟꯗ ꯄꯤꯖꯕ ꯉꯝꯒꯗꯧꯕ ꯑꯩ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯗ
레비타 노이도 가렌 레이브라 그 가렌 알라 맞자 그래 레비타 ngasi 실제 짤루 브로 kakane nongma ai nangi panipuri pije nangi panipuri ga mo pije de dine kaka hayeng tung no ba ningam da male horani asimba tabre bita nangi panipuri ga momo ga pija hodra bati kaka tung da jama ningam da ma le horagani mayam tang le biram ko 도노 뚱을 봐. 깡깡을 봐. ꯕꯦꯟꯙꯧ ꯀꯦꯖꯤ ꯀꯌꯥ ꯊꯛꯂꯤꯕ ꯈꯪꯗ꯭ꯔꯦ ꯂꯩ ꯀꯀꯥꯏ Hi 8 lakh friends thank you welcome Chang's welcome Chete kaka o leira I don't understand Manipuri language brother okay welcome thank you I don't understand Manipuri language okay you tell me Manipuri language hate you dinner no I am not dinner Karen no ngai ni china no ngai te sei de no dang support me friend thank you keba keba sabagi changse hoji phau 31 lei leramgani sabai changse leramgani soidana leramgani kaka yemudri Oh my god. Nah, gitu dah saya tentang.
Ấy đây cô. Okay. When you are go to when are you going to have your dinner? Okay. Welcome. 배우 성공 탁벌로 여러분. 어이 마이 피. 호동자 때까지 하게. Mayang hali biramu masih ay tunggu ko hayang angangi school lay. Okay bento hayang angang school lay di bento potha biro bento. Thank you bento na matam sang na gi bidang hali bento thakachari bento ay chak chadri. Bento potha biro bento thank you very much bento good night bento potha biro hayang ang school ibanina rebita nang leiribo nang di leiuko kaka loi di bau nang le atai loi chakhachu nang kaka gi di loi bau lei gedami ko sao bro bento sao de kai sao du no bento hayang angang sing school leibanina kedebi sao du no bento potha biro bento ko chak charo chani bento karen lakpa ngai bani bento karen la di ai chak charani bento su potha biro matam su hoji pung 13 13 ta dore minute manga ta ngai re bento potha biro bento warani ko hayang ang sing school lebeni bento naik ta hayemu unasi okay bento good night bento lakchere bento hai ong rebeta bento hayang ang sing school lebeni na bento potha rasano rebeta nang hak leo ko ko kakagi chenenda ngatang dei siko hak le ram ko ama de si phone ko bai su hi de karen la ro thon lo sang ja la karen la ro thon lo sang ja la mai ma ki mobile ja manao manao ya ba rồi con đạp rẽ không dùng gì dạ rồi mà cái này nó chụp xí cái đấy xây từ nồi ra sao thế này khám không làm đi bên đâu làm sai ấy bên đâu làm sai ấy hayang angang sutini bên đâu nó ngái đi thấy cô hayang angang sutini adu edi bên đâu pung bara vào lấy rồi để bị tana bên đâu hayang câu đấy hayang khôi ni da chan bờ bên đâu ni hayang khôi ni da chan bờ bên đâu ni sak jaro mans words curry okay thank you
Sibuda thoina hang haidi bên thâu da loina leibani ha bên thâu câu ghi na su na hang kali na gor khung lấy bên thâu cả cha khang mara đgi bên thâu câu jari bên thâu trên đã biển thâu câu gia bani shakka uragana shakka uragana tano ba biển thâu ni ha biển thâu nung shibi biển thâu ta đi vô jangan siapa ni nak kena aku lagi simpul je shaw dulu kali no biển thâu lấy đi vô biển thâu cái mai thong ulu bade nungalam dai matam de Shingarina shot bugun nung di matin shiji ha bên thâu nung shibi jangan sapam na good night okay good night sibu thona harau babu cha kai ba chanbi hai bani cái bà sibu thôi na harau babu chanbi hay bani ai cái máy chanbi ra nó sibu thôi na biển thâu lấy đi bố xây tàu đó chiên khai ra là cái biển thâu xe xây tàu là chiên khai ra là cái biển thâu chiếc lagi cái đồ phong khang đồ bana pombi handi chiếc la này hay năng suy xây cho phá cho năng phụ ra năng suy bù bù cho này bà có chiếc lagi cái đồ phong khang đồ bana pombi handi chiếc la na Dạ bro kakak nó xây xe kakak đi khung xe phải cho nó bù địa bà chiếc lá cái coi phong khăng đơ bơ na chiếc lá cái coi phong khăng đơ bơ na ôm bi hân bi chiếc lá na ha 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 nuôi cái nuôi nó xôi được kakak nó xây xe kakak saya je suara bo, dia minta nang noi dong. Kakak saya je suara bo nang noi dong.
또 비가 놀라 이래. 내가 나문이라 나 하려고 나 위로 운전하니. 아니 라스 된다. 완전 얘네들 같은 거. 이게 나한테 가라. 왕비가 요. 완전 같은 거. 너나 사우사나 코베이 좀 자주 그러니. 아니나 레이저냐. 라이트냐. 뭐 이제 아니냐. 나는 이세가 소이 거냐. 얼마나 이따가 머리 빠는데. Karna ka leita bane olang na olang bane leibam chapam khangari mayam shiva ha bendo chapajaro ya bebitana ho bendo chapajaro ya isei nungai ri ngasi Bendo le ri bo bendo chakra bo sudo kakai hana kaiba haina chingdabane kaiba sudo kakai haina chingdabane o chingong tage haibenge mà thấy được là một con gì cái nào tôi đi chơi chỉ có đi chơi chỉ để chơi mà à ai nó thuộc nó cái gì không rồi cái hồ mà đây cũng đâu đây thì sao à ibu do ibu mo nung si ba thế lấy chung thang ba thang ba chắc đuôi nhà về xây dựng chi đây xây nhà bà mới là chắc có hay chưa nè mi phải của đi anh đi mình nè có đi học đi này à đôi khi cô đang là chúng sa sa cái chúng ta ta nô à cái nô cô đã 이거 너 나는 지금 땅땅 나온 많이 나와. xây dựng cái này xây nhà cô đâu xây dựng chi à bendo chakra bo xây ra là mà được mỗi là chắc con rồi này xây dựng phải ra ra mà ra ra là để đâu chắc nó ở đây này hoine moi sa base ta khura ri pi ta bane ba mà tôi cái gì này có sai sai là cô này mỗi là tiền này rồi cũng ngon chỉ bơ cái chúng ta phát hương và cái tôi cô lấy cái này tôi lấy tôi sẽ đi vậy anh tôi sắp tới sẽ cho awang anh em làm 이거 제가 이거 가다니. anh mà nó sao lấy kana kana le ri ke sino khoi bendo chakra bo ai chandra bita le ri ko nangi chumthang khan ba phi do sablo ro re bita ka ma logo dum ni ko mà cô đi phải ra đi bà tôi phải ra rất tan tôi không muốn ra cái mặt mai có đá quý đá xong mà mình đá cái xây cái số cái thằng mà nó đeo tàn mi ibu đâu ibu mo nung si ba thế lấy chúng ta ba thằng ba yêu nu mi ma chena 땡반가부 소리가 이쁘도 이거 하셔야 돼 이쁘
이부더우지가 딴 타대 로려거든 딴 타대로 딴도 좀 따가야잖아. 그거 이 수책이고 이부더우 이부뭐 눈치가 웅초가 아니라까지 내셔라 이 얘가 봐. 아이 저 작품 뭔가도 뭔가를 그 정말 이해해. 내가 남자잖아. 뭐 누가 부러기 세서 보니 나도 세야. 나కి 수도 좀 잡는 얘기야. 아이 거의 제일 이거 거래비 때 해도 가다가 이나 가 봐도 이거 맞더래야. 나 딱 이거. 여기 딸내리버 형 비대 사블로 레버 그래도 거기 그래 좀 탕 가면도 사블로 레버 그 가게 맡아 먹어 그 가게 맡아 먹으니까 종비기 남자이다 코이무나 일론 그래 코이라가 가가 제석복이 성련다 뚱러버니 가가 제석 빈다 ngaire sia nang hay ko lam son bigi lam jaida khoi muna ilakhare khoiraba kaka sesak pagi sanglenda tungli bani kaka sesak pinta ngaire sia sabi ibungo nungsiba jam fajana chingkhare kaka nang haye minyang so sabi ibungo nungsiba jamna fajana chingkhare kaka fajana chingra bai suwa anang pido sabalo rebo 피도 사발로 여보 이몽들이 제일 능하리면 아버지 가야리 때문에 거. Sabi bungo nungsiba jam fajana chingkhare kaka jam hết chingkhare bane okay Sabi ibung chiba cao rồi đó
ꯑꯩꯅ ꯁꯩꯁꯛ ꯄꯤꯅꯤꯠꯇ ꯉꯥꯏꯔꯦ ꯍꯥꯏꯕꯅꯤ ꯀꯀꯥ ꯑꯣ ꯑꯣ 따로이들어 관골에 옆에 있는 뭐고 이문도 이세이 누가리에 레비타 ꯈꯪꯕꯅꯦ ꯏꯆꯥꯅꯨꯄꯤꯒ ꯑꯣ ꯁꯩꯁꯛ ꯄꯤꯇ ꯉꯥꯏꯔꯦ ꯍꯥꯏꯕꯅꯤ ꯀꯀꯥ ꯍꯣꯏꯕ ꯏꯃꯨꯡꯗ ꯁꯨꯝ ꯂꯣꯏꯔꯦ ꯏꯁꯩꯅ ꯀꯥꯏꯔꯦ ꯂꯩꯇꯕꯗꯒꯤꯅꯦ ꯈꯪꯕ ꯏꯆꯥꯅꯨꯄꯤ ꯍꯟꯅ ꯀꯩ ꯁꯩꯇꯥꯟ ꯁꯛꯂꯛꯏꯕ 지금 떠올라면 따로이들어 ai mẹ mày này 또 많은 지인들이 가나다 노인네 저희 임한테 그 저희는 미끼도 많은 강아지 한몸에 지는 똑같네. 말하는 거지. 누가다가 똑고도 어느 강아지도 민기 어디들이 주고 걔네. 그 도움을 빠 오르러. 이거 많은 애지는 농아다가 내가 또 그다 나랑 가기. ꯁꯩꯁꯛꯄ ꯃꯌꯥꯝꯗꯣ ꯀꯀꯥ ꯄꯀꯥ ꯁꯅꯥꯒꯤ ꯔꯣꯖꯤꯒꯤ ꯆꯤꯡꯊꯔꯣꯜ ꯍꯥꯏꯌꯨ ꯀꯀꯥ ꯄꯀꯥ ꯁꯅꯥꯒꯤ ꯑꯃ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯄꯀꯥ ꯁꯅꯥꯒꯤ ꯈꯨꯅꯨꯡꯁꯤꯗꯣ ꯍꯥꯏꯕꯦꯝꯃ ꯑꯩ ꯑꯃ ꯍꯥꯏꯔꯛꯀꯦꯀꯣ ꯂꯧꯔꯝꯗꯥꯏꯗ ꯇꯦꯅ ꯋꯥꯃꯥꯟ ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡꯃꯥꯟꯕ ꯂꯧꯔꯝꯗꯥꯏꯗ ꯇꯦꯅ ꯋꯥꯃꯥꯟ ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡꯃꯥꯟꯕ ꯂꯧꯔꯝꯗꯥꯏꯗ ꯇꯦꯅ ꯋꯥꯃꯥꯟ ꯑꯁꯤ ꯄꯀꯥ ꯁꯅꯥꯒꯤ ꯏꯁꯩꯅꯤ ꯆꯨꯝꯕ꯭ꯔꯥ ꯔꯦꯕꯤꯇꯥ ꯄꯀꯥ ꯁꯅꯥ ꯁꯨꯃꯥꯏꯅ ꯁꯛꯄꯅꯤ ꯑꯩ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯁꯛꯄꯅ ꯔꯣꯖꯤꯒꯤꯅ ꯑꯃꯨꯛ ꯂꯧꯔꯝꯗꯥꯏꯗ ꯇꯤꯟꯅ ꯋꯥꯃꯟ ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡꯃꯥꯟꯕ ꯍꯥꯏꯅ ꯁꯛꯄꯅꯦ ꯌꯥꯝ ꯐꯖꯕꯅꯤ ꯄꯀꯥ ꯁꯅꯥꯒꯤ ꯑꯩꯈꯣꯏ ꯕꯦꯟꯙꯧꯅꯗꯤ ꯆꯦꯟꯈ꯭ꯔꯦ ꯕꯥꯏꯒ ꯍꯥꯏꯔꯝꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯑꯩꯒꯤ ꯏꯆꯥ ꯔꯦꯕꯤꯇꯥꯅ ꯉꯥꯏꯅ ꯃꯕꯨꯡꯒꯤ ꯆꯦꯅꯦꯜ ꯑꯩꯒꯤ ꯀꯀꯥꯒꯤ ꯆꯦꯅꯦꯜ ꯉꯥꯏꯕꯁꯦ ꯀꯀꯥꯅ ꯍꯥꯏꯉꯩꯗ ꯊꯥꯒꯠꯆꯔꯤ ꯀꯥꯔꯦꯟꯁꯦ ꯂꯥꯛꯀ꯭ꯔꯦꯅ ꯊꯥꯖꯗ꯭ꯔꯦ 누시는다이다 그만 누시게 하이. ꯃꯇꯝꯒꯤ ꯂꯩꯔꯥꯡ ꯁꯩꯍꯦꯟꯕꯤ ꯀꯨꯆꯨꯇ ꯃꯨꯕ ꯅꯠꯇꯦ ꯊꯃꯣꯏꯗꯁꯨ ꯌꯥꯎꯅ ꯃꯨꯕꯅꯤ ꯃꯗꯨꯗꯤ ꯍꯩꯇ꯭ꯔꯦ ꯏꯕꯦꯝꯃ ꯁꯅꯥ ꯃꯇꯝꯒꯤ ꯂꯩꯔꯥꯡ ꯁꯩꯍꯦꯟꯕꯤ ꯀꯨꯆꯨꯇ ꯃꯨꯕ ꯅꯠꯇꯦ ꯊꯃꯣꯏꯗꯁꯨ ꯌꯥꯎꯅ ꯃꯨꯕꯅꯤ ꯃꯗꯨꯗꯤ ꯈꯪꯗꯦꯕꯣ ꯀꯀꯥꯗꯤ ꯃꯨꯗꯦꯍꯦ ꯃꯇꯝꯒꯤ ꯂꯩꯔꯥꯡ ꯁꯩꯍꯦꯟꯕꯤꯗꯣ ꯀꯨꯆꯨ ꯃꯨꯔꯝꯕꯁꯨ ꯌꯥꯏ ꯀꯀꯥꯒꯤ ꯊꯃꯣꯏꯗꯗꯤ ꯑꯝꯇ ꯃꯨꯗꯦ ꯑꯩꯈꯣꯏ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨꯅꯦ ꯃꯨꯈ꯭ꯔꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯨꯏꯌꯦꯕ ꯑꯩꯈꯣꯏ ꯀꯨꯆꯨꯁꯤꯅꯦ ꯑꯥꯗ ꯂꯩꯕꯁꯦ ꯆꯦꯟꯅꯥꯏ ꯂꯩꯕꯁꯦ ꯉꯧꯔꯣꯛ ꯂꯥꯛꯀꯅꯤ ꯁꯤꯒꯩ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯂꯩꯕꯗ ꯄꯨꯡ ꯐꯥꯅꯦ ꯀꯨꯆꯨ ꯂꯥꯛꯑꯅꯤ ꯐꯥꯅꯦ ꯀꯨꯆꯨ ꯀꯔꯤ ꯀꯨꯆꯨꯅꯦ
ꯀꯔꯤ ꯑꯣꯏꯅꯤ ꯆꯥ ꯃꯅꯥꯒꯤ ꯀꯨꯆꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯣꯛꯄꯅ ꯂꯣꯏꯕꯅꯤ ꯑꯩꯈꯣꯏꯁꯨ ꯉꯥꯡꯈꯩ ꯌꯥꯕ ꯑꯇꯣꯝꯕꯗꯣ ꯇꯣꯀꯤꯌꯥꯅꯤ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯑꯕ ꯃꯥ ꯍꯦꯛꯇ ꯃꯆꯨ ꯑꯃꯨꯛ ꯆꯠꯂꯦ ꯑꯥꯗꯒꯤ ꯀꯩꯅꯣ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯉꯧꯕ ꯌꯥꯕ ꯌꯨꯝꯗ ꯂꯥꯛꯅꯤꯡꯕ ꯌꯥꯏ ꯀꯨꯆꯨꯒꯤ ꯈꯜꯂꯨꯔꯒ ꯄꯨꯝꯅꯃꯛꯇꯩ ꯃꯨꯕꯁꯦ ꯃꯥ ꯈꯔ ꯈꯪꯉꯦꯕ ꯃꯀꯨ ꯀꯨꯆꯨ ꯇꯧ ꯌꯥꯕ ꯍꯣꯏ ꯏꯀꯨꯕꯣꯛ ꯌꯥꯕ ꯋꯥꯉꯥꯡꯗꯣ ꯏꯀꯨꯕꯣꯛ ꯋꯥꯉꯥꯡꯗꯣ ꯆꯞ ꯆꯥ ꯂꯩ ꯃꯤ ꯂꯛꯅꯕ ꯍꯧꯕ ꯐꯒꯗꯕ ꯀꯅꯥꯂꯣ ꯑꯩꯈꯣꯏ ꯊꯣꯛꯇ꯭ꯔꯗꯤ ꯏꯁꯣꯔ ꯑꯗꯨꯝ ꯍꯥꯏꯅ Kaka Rojina Hendeko, Kakana Mayamdo. Keba Kaka Rojina Hendi He. Kaka Mayamdo. Hoye. Chak lam dribo ja. Chak puti lame do. Karen laitana sum ngai bani matam sulura kadore bako. Adu ngai kige chabri charani. Sandara su chatak chalure. Keken kecha challe. Adu karen laitana chak chabatana chadra mapanda dum ngatang haji lang boyna dum elbi thabane bako. Adu may lakata sungai baneba. May si lakta targati tum charani haying saile banina. Do matam su 11:20 jawre. Hay baro dagati lo shalani. Do chak cha pothani. May sila ay chak thogan to chak cha tumaga to tumninge ba duna. May may chasma sengang lobo niko Dr. Lami Frida. Aduga jam nungare miss chasma se lobo de gine. May ka je fajana clear ure. Ngang la hobo ne bane. Sinamaya. Kaka chak lamdre. Haire. Isaina puk than gre kakati. Hoye. Dum kedoni chengale bani na chupai sanari na ko. Chak to chak wi chaning abuduga karen lai tabu to bune ko. Chumi kaka. Karen la dine san chak cha da ba adu karen lak tabu gari chak cha da sum nei re me bane. Kaka chak lamdre haire isaina puk than gre kakati. Hoi hoi. Ichan lai bani na cha lai bani kaka puk sum thulle. LB loi ba nang lai bi bani na kaka jam harauri ko. Ado may sila ade kaka chak cha ga to ba. Ado karen do lai taba ko chak put la me ba ko. Ado chi aigi mobile de dine matam se 11:20 jawre LB thabadi 140 ga second time pan chale hoji ko. Ado ba ta pung ta dum sangani ta debita. Kana gumba sino uche itima sino kana gumba ajibau LB da lebi matara kadi pothabiro kainda ayang sing kana gumba isagi ko isagi duty kana gumba le matara kadi sum pothaminarasi ko ai matam singa ngai ki ge mini kulum ta ngai re sino mayam ado ngasi nusibe sino mayam na ko thenga matam sita mongol matai chemnin sita LB siga saru jabi tamukta Mongol tana haningai ten thagatsari matam leba khibikta ko aigi channel asina aina op tawje khiba taragasu aigi thengaba matam amada
ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯤꯗꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯒꯤ ꯋꯥꯐꯝꯗꯤ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯪꯒꯣꯜ ꯅꯠꯇꯅꯗꯤ ꯃꯇꯝꯗꯨꯒꯤ ꯈꯤꯕꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯀꯥꯎꯕ ꯉꯝꯖꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗ ꯊꯥꯖꯕ ꯊꯝꯖꯔꯤ ꯆꯨꯝꯃꯤ ꯀꯀꯥ ꯑꯩ ꯉꯁꯥꯏ ꯇꯨꯝꯅꯤꯡꯉꯕꯅꯦꯕꯀꯣ ꯍꯌꯦꯡꯁꯨ ꯏꯁꯩ ꯂꯩꯕꯅꯤꯅ ꯑꯗꯨꯕꯨ ꯅꯨꯃꯤꯠꯀꯤ ꯉꯁꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯕꯒꯤ ꯀꯩꯅꯣꯁꯦ ꯏꯟꯇꯔꯦꯁ ꯐꯥꯎꯕ ꯑꯃꯁꯨꯡ ꯍꯦꯕꯤꯠꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯁꯨꯝ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯇꯝꯗꯤ ꯌꯥꯝꯃꯛꯇꯔꯦ ꯑꯗꯣ ꯃꯤꯅꯤꯠ 10 ꯐꯥꯔꯛꯇꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯈꯤꯅꯤ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯌꯥꯍꯧ ꯉꯟꯒꯟꯕ ꯊꯦꯡꯅ ꯇꯨꯝꯕ ꯀꯥꯡꯕꯨꯗꯤ ꯁꯨꯝ ꯑꯩ ꯄꯣꯊꯥꯕꯤꯔꯣ ꯍꯥꯏꯕꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦꯀꯣ ꯋꯥꯗꯤ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯃꯌꯥꯝꯅ ꯂꯩꯕꯤꯔꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗ ꯑꯩꯁꯨ ꯆꯥꯛꯁꯦ ꯂꯥꯝꯃꯒꯁꯨ ꯐꯤꯕꯝꯅ ꯆꯥꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯀꯥꯔꯦꯟꯁꯤ ꯆꯠꯈ꯭ꯔꯕ ꯀꯧꯕꯅꯤꯅꯀꯣ ꯑꯩ ꯍꯧꯖꯤꯛ ꯐꯝꯃꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯥꯡꯒꯣꯟꯗꯅꯤ ꯏꯃꯨꯡ ꯅꯦꯠ ꯀꯔꯤꯒꯨꯝꯕ ꯐꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯔꯤꯕ ꯀꯣꯃꯦꯟ ꯑꯁꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜ LB ꯊꯥꯔꯤꯕ ꯃꯣꯕꯥꯏꯜꯁꯤꯗꯩ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯗꯩꯅꯤ ꯂꯦꯕꯤꯇꯥ ꯅꯪ ꯉꯁꯥꯏꯗꯩ ꯀꯀꯥ ꯅꯪꯒꯤꯁꯦ ꯈꯨꯝꯗꯦ ꯅꯪꯒꯤ ꯆꯨꯝꯊꯥꯡ ꯈꯥꯟꯕꯒꯤ ꯐꯤ ꯁꯥꯕꯗꯨ ꯂꯣꯏꯔꯕ ꯍꯥꯏꯕ ꯅꯪ ꯐꯤ ꯁꯥꯕꯗꯣ ꯆꯨꯝꯊꯥꯡ ꯃꯆꯨꯒꯤ ꯁꯥꯕ ꯐꯤꯗꯣ ꯂꯣꯏꯔꯕ ꯍꯥꯏꯕ ꯅꯪ ꯍꯌꯦꯡ ꯀꯥꯎꯅꯒ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯈꯤꯅꯤꯀꯣ ꯑꯗꯨꯝꯗꯤ ꯀꯀꯥꯒꯤ ꯊꯝꯃꯣꯕ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯔꯦꯕꯤꯇꯥ ꯆꯥꯛ ꯂꯥꯝꯗ꯭ꯔꯤ ꯁꯣꯔꯤ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯑꯁ ꯀꯔꯦꯟꯁꯤ ꯂꯥꯛꯇꯕꯅꯤ ꯌꯥꯝ ꯋꯥꯗꯣꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯨꯝꯕꯁꯦ ꯑꯩ ꯍꯌꯦꯡꯁꯨ ꯏꯁꯩ ꯂꯩꯕꯀꯣ ꯔꯣꯡꯄꯨꯒꯤ ꯁꯣꯔꯥꯠꯂꯣ ꯀꯀꯥ ꯅꯠꯇꯦ ꯀꯀꯥ ꯍꯌꯦꯡ ꯁꯨꯅꯥꯏ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯑꯁꯇꯤ ꯁꯟꯖꯣꯏꯅꯤ ꯔꯦꯕꯤꯇꯥ ꯀꯀꯥꯅꯦ
hayeng Krishnapurda station joini Rebita Rongpugi nate Rongpugi do ngasini Rebita Rongpugi sorato ngasini Rebita tabra Rongpugi dhomba boy sibudo hayeng ngasini mai sorat kakana hayeng chakato usna Krishnapurda ni ko Krishnapurda ni 나도 피지 피가 피네 얘가 피게 피리 하나 피게 제가 비즈니스 하나 피게 제가 파는 사람이 나한테 이제 마마를 다 사기 다가 여기 하나 가지고 Rebita Rongpugi sorato ngasini ko kakana hayeng chato sina kasar Krishnapur ko suna Krishnapurda ni hayeng si asi sanjo Rebita leiri ko kakana tabra taramani kakagi khundo mai laktaba mandre kaka lakada mandre aduni mai lakte ne Rebita aduna kaka chak chadri ne khangabo mai amwa ngahak mamang mai lame ko mai charkhare kaka chak chadri Rebita khamba aduna kaka LB singa tham lu selagen tawriba khamba ne duni mai lite sen kaka yam nuaite ware mai lagda sungai bno du mai lai chak cha pothar gan to kaka so hing seli bani na ko adu nang khude saba lore bo nang sugum khumde tallebo adu Rebita mai si lakada mandre kaka yu chak lam sale adubu waswana minit 30 ngaire ko ai LB se lo gata ba minit 30 ngaire se lo sarani Rebita ko 어한 개수다 아이 뭐 시집 나가는데 kan namanya sama mai lakane thale tre Rebita semua Rebita leiri bo nesu nungaite karen su laktre
ꯀꯀꯥꯁꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯌꯥꯍꯧꯉꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄꯣꯊꯥꯅꯔꯁꯤ ꯀꯣ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯆꯟꯗ꯭ꯔꯕꯤꯇꯥ ꯀꯀꯥꯅ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯑꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯀꯣ ꯅꯥꯌꯦꯛꯇꯕ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯏꯇꯃꯛꯄ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯑꯗꯣ ꯂꯣꯏꯗ꯭ꯔꯤ ꯀꯀꯥ ꯁꯞꯁꯤꯒ ꯁꯥꯕ ꯉꯝꯗꯦ ꯀꯀꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯀꯀꯥ ꯁꯥꯕꯁꯤꯒ ꯁꯥꯕ ꯉꯝꯗꯦ ꯀꯀꯥ ꯍꯣꯏ ꯍꯣꯏ ꯃꯇꯝ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯥꯖꯜꯂꯨꯀꯣ ꯑꯗꯨ ꯀꯀꯥꯒꯤ ꯑꯃ ꯊꯝꯃꯨꯀꯣ ꯊꯝꯒꯗ꯭ꯔꯥ ꯔꯕꯤꯇꯥ ꯀꯀꯥꯒꯤ ꯊꯝꯒꯗ꯭ꯔꯥ ꯍꯥꯏꯔꯣ ꯂꯣꯏꯗ꯭ꯔꯁꯨ ꯁꯪꯕ ꯃꯇꯝꯗ ꯁꯥꯔꯒ ꯀꯀꯥꯒꯤ ꯑꯃ ꯊꯝꯃꯨꯀꯣ ꯔꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯂꯣꯏꯗ꯭ꯔꯤ ꯀꯀꯥ ꯁꯥꯕꯁꯤꯗ ꯁꯥꯕ ꯉꯝꯗ꯭ꯔꯦ ꯀꯀꯥ ꯍꯣꯏ ꯁꯥꯕ ꯉꯝꯗ꯭ꯔꯁꯨ ꯀꯀꯥꯒꯤ ꯅꯣꯡꯁꯤ ꯂꯥꯛꯇꯤ ꯂꯥꯛꯏꯀꯣ ꯃꯩꯁꯤ ꯊꯥꯖꯕ ꯋꯥꯠꯂꯦ ꯔꯕꯤꯇꯥ ꯃꯩꯁꯤ ꯊꯥꯖꯕ ꯋꯥꯠꯂꯦ ꯍꯣꯏ ꯍꯣꯏ ꯀꯨꯏꯅ ꯂꯩꯔꯗꯤ ꯐꯤꯗꯣ ꯁꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯉꯜꯂꯤꯉꯩꯗ ꯐꯤꯗꯣ ꯁꯥꯗꯣꯛꯑ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯒ ꯁꯥꯕ ꯂꯣꯏꯁꯤꯜꯂꯒ ꯀꯀꯥꯒꯤ ꯑꯃ ꯊꯝꯃꯨꯀꯣ ꯀꯀꯥ ꯏꯟꯚꯔꯇꯔ ꯂꯧꯔꯣ 18 ꯄꯤꯕꯅꯤ ꯀꯥ ꯁꯤꯜꯂꯣ ꯄꯥꯔꯇꯤꯗꯒꯤ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯍꯣꯏ ꯍꯧꯖꯤꯛ ꯀꯀꯥ ꯄꯩꯁꯥ ꯂꯩꯇ꯭ꯔꯤ ꯔꯕꯤꯇꯥ ꯀꯀꯥ ꯄꯩꯁꯥ ꯂꯩ ꯃꯇꯝꯗ ꯑꯣꯏꯅ ꯍꯥꯏꯔꯛꯀꯦꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯌꯥꯝꯃꯛꯇꯦ ꯂꯣꯏꯒꯗꯧꯔꯦ
ꯀꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯑꯩꯒꯤ ꯔꯦꯕꯤꯇꯥ ꯂꯣꯏꯁꯤꯜꯂꯁꯤ ꯀꯀꯥꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦꯀꯣ ꯀꯀꯥꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯀꯀꯥ ꯆꯥꯛ ꯆꯥꯔꯒꯦ ꯀꯥꯔꯦꯟ ꯂꯥꯛꯀꯦꯅ ꯊꯥꯖꯗ꯭ꯔꯦ ꯑꯗꯣ ꯅꯪꯒꯤ ꯏꯟꯚꯔꯇꯔꯒꯤꯗꯣ ꯁꯤꯜꯂꯣ ꯒꯨꯍꯥꯇꯤꯗꯒꯤ ꯀꯀꯥꯅ ꯂꯩꯒꯅꯤ ꯍꯥꯏꯔꯗꯤ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯍꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯀꯀꯥ ꯅꯪꯉꯣꯟ ꯅꯝꯕꯔ ꯂꯧꯒꯦ ꯀꯣ ꯀꯀꯥꯁꯨ ꯆꯥꯗꯕꯤ ꯂꯧꯗꯕꯅꯤ ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯔꯃꯤꯅ ꯀꯀꯥ ꯂꯧꯒꯅꯤ ꯀꯣ ꯂꯧꯔꯝꯗꯥꯏꯗ ꯀꯀꯥꯒ ꯄꯥꯎ ꯐꯥꯎꯅꯁꯤ ꯔꯦꯕꯤꯇꯥ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ ꯋꯥꯔꯝꯅꯤ ꯉꯁꯥꯏꯗꯒꯤ ꯂꯩꯕ ꯅꯪꯗꯤ ꯄꯨꯡ ꯑꯃꯅꯤꯐꯥꯎ ꯂꯩ ꯌꯥꯏꯌꯦ ꯇꯨꯝꯗꯦ ꯌꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯐꯠꯇꯦ ꯇꯨꯝꯗꯕ ꯍꯛꯆꯥꯡ ꯁꯣꯛꯄꯅꯤ ko kakak nusirabadi matam chang tum matam chang chaw ado ichinaw myam punama good night oirasi ko good night oirasi yang wana ichinaw myam leibiramadammakta mangol natana haningai thagachari ichinaw myam ado ngasigi LB da lakpiriba ichinaw myam punakpu mangol natana haningai leitana thagachari ko ado naiktraga hayemuk matam pungja asimaktada aigi LB haujage ichinaw lakpiu ichinaw wai sanasi ichinaw punakpu sidai paibungona yafangom pipiu oresunu yaifare raha govinda jure ichinaw Revita okay good night bye bye potharo nganna tummo ko pung anim baw leiganu nganna tummo Revita bye good night Longpugido kaka salu bro haibani kaka ngasi khange hem babu kobani hoi ai sakte ai pola pulda sawi moi longpu ya to mi samgani kaka isaina thanliba kaka chadana kaka ge mit Andre kaka kaka Andre kaka hoi good night kaka Revita good night good night nusibi good night mayam bye bye good night thagachari na ektraga hayemu unasiko hayengsu kaka ge channel lau ko kaka su yangsi nana kakagi support tawbidamukta kakana hangan thagachari ado kakagi nangi chongthang khanba phido kakagi ma thammuko mayam sinaw ngasigi ndi LB da dibi sinaw mayam puno bye oirasiko bye bye karen su leite ngasidi good night isinaw mayam good night nganna potharo hayemu unasi ko good night